ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯟꯖꯨ ꯅꯤꯡꯊꯧꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯃꯥꯂꯪ ꯃꯃꯥꯁꯨ ꯂꯤꯔꯤ ꯂꯤꯔꯤ ꯃꯣꯡ ꯍꯥꯗꯅ ꯁꯥꯔꯕ ꯀꯥꯂꯦꯟꯒꯤ ꯃꯩꯁꯥꯔꯛꯇ ꯑꯁꯥꯕ ꯈꯥꯡꯂꯨꯕꯒꯤ ꯆꯣꯛꯊꯔꯕ ꯍꯛꯆꯥꯡꯒꯨꯝ ꯇꯞꯅ ꯇꯞꯅ ꯁꯤꯠꯆꯤꯜꯂꯛꯂꯤ꯫ ꯀꯥ ꯑꯗꯨꯗ ꯏꯕꯦꯆꯥꯎꯕꯤꯁꯨ ꯆꯤꯟꯇꯥ ꯄꯨꯗꯨꯅ ꯃꯈꯨꯠ ꯈꯨꯠꯁꯥꯁꯤꯡꯗꯨ ꯀꯔꯟ ꯑꯃꯨꯛ ꯆꯟ ꯑꯃꯨꯛ ꯈꯗꯥꯡ ꯃꯦꯠ ꯅꯤꯟꯗꯥ ꯇꯧꯗꯨꯅ ꯍꯧꯈꯤꯕ ꯃꯇꯝꯕꯨ ꯅꯤꯡꯁꯤꯡꯂꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯉꯝꯕꯒꯤ ꯂꯨꯍꯣꯡꯕꯗ ꯃꯥꯅ ꯃꯃꯧ ꯂꯥꯛꯂꯅꯤ ꯍꯔꯥꯎꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯥꯡꯈꯤꯕꯗꯨ ꯃꯊꯪ ꯃꯊꯪ ꯑꯁꯨꯝ ꯅꯤꯡꯁꯤꯡꯕ ꯍꯧꯔꯛꯏ꯫ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯦ꯫ ꯅꯣꯡꯃ ꯂꯩꯀꯥꯏꯗꯨꯒꯤ ꯃꯇꯩꯅ ꯂꯧꯕ ꯃꯆꯦ ꯏꯕꯦꯝꯍꯜ ꯂꯥꯛꯂꯝꯃꯤ꯫ ꯏꯕꯦꯝꯍꯜ ꯃꯆꯤꯟ ꯊꯧꯕꯤ ꯌꯨꯝꯒꯥꯏꯕꯤ ꯑꯍꯜ ꯑꯃꯅꯤ꯫ ꯅꯪꯗꯤ ꯅꯃꯧ ꯂꯥꯛꯄꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔ ꯃꯥꯜꯂꯦ꯫ ꯅꯁꯛꯀ ꯎꯒꯦ ꯐꯪꯈꯤꯗ꯭ꯔꯦ꯫ ꯏꯆꯦ, ꯂꯨꯍꯣꯡꯉꯨꯕꯒꯤꯅꯦ ꯄꯣꯠ ꯆꯩ ꯂꯣꯏꯊꯣꯛ ꯂꯣꯏꯁꯤꯟ ꯈꯔ ꯇꯧꯕꯁꯤꯗ ꯏꯆꯠ ꯆꯠꯊꯣꯛꯄ ꯉꯝꯗ꯭ꯔꯤꯌꯦ꯫ ꯀꯔꯤꯅꯣ ꯅꯪꯅ ꯅꯈꯨꯠ ꯂꯦꯞꯇꯈꯩ ꯁꯦꯝꯃꯤꯗꯨꯕꯣ? ꯉꯔꯥꯡꯁꯨ ꯅꯈꯣꯏꯗ ꯑꯩ ꯐꯅ ꯀꯨꯏꯅ ꯐꯝꯃꯝꯃꯤ꯫ ꯅꯪ ꯊꯕꯛ ꯆꯠꯊꯣꯛꯈꯤꯅ ꯂꯩꯍꯧꯗꯦ꯫ ꯍꯣꯏ, ꯊꯕꯛ ꯑꯃ ꯆꯠꯇ ꯌꯥꯗꯗꯅ ꯆꯠꯂꯨꯕ꯫ ꯁꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯏꯟꯁꯥꯡꯅꯤꯁꯦ꯫ ꯁꯨꯝ ꯂꯩꯗꯧ ꯁꯔꯨꯛ ꯍꯥꯏꯗꯅ ꯁꯦꯝꯗꯣꯛꯀꯦꯗꯅ ꯁꯦꯝꯂꯤꯅꯦ꯫ ꯅꯃꯧ ꯑꯁꯨꯛ ꯆꯥꯎꯕ ꯑꯃ ꯂꯩꯔꯁꯤꯗ ꯅꯪꯅ ꯆꯥꯛꯈꯨꯝꯒꯤ ꯑꯃꯨꯛ ꯋꯥꯔꯤ ꯀꯩꯒꯤꯅꯣ? ꯃꯧꯗꯗ ꯂꯣꯏꯅ ꯄꯤꯁꯤꯟꯕꯗꯣ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇꯦꯗ ꯏꯆꯦ꯫ ꯃꯥꯁꯨ ꯃꯄꯥꯝꯗꯨꯗ ꯅꯤꯡꯉꯣꯜ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯛꯂꯤꯅꯤ꯫ ꯂꯥꯛꯄꯗꯁꯨ ꯉꯥꯏꯔꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯍꯟ ꯌꯥꯄꯣꯟꯇꯦ꯫ ꯑꯩꯅ ꯉꯝꯂꯤꯈꯩ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯜꯂꯤ꯫ ꯌꯣꯠꯇꯤ ꯁꯥꯔꯤꯉꯩꯗ ꯌꯩꯍꯧꯒꯗꯕꯅꯤꯀꯣ꯫ ꯌꯥꯏ ꯌꯥꯏ ꯍꯥꯏꯗꯅ ꯍꯌꯦꯡ ꯅꯊꯛ ꯀꯥꯖꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯅꯧꯔꯤꯉꯩꯗ ꯁꯦꯝꯍꯧ ꯁꯥꯍꯧ꯫ ꯃꯁꯤꯗꯕꯨ ꯉꯝꯅꯤ ꯍꯥꯏꯗꯅ ꯃꯌꯨꯝꯁꯦ ꯄꯥꯜꯂꯛꯂꯤꯕ ꯅꯠꯇ꯭ꯔꯣ? ꯍꯥꯏꯕꯤꯗꯤ ꯍꯥꯏꯅꯤ ꯑꯩꯗꯤꯅꯦ ꯅꯥꯎ ꯆꯥꯎꯍꯟꯒꯅꯨ ꯁꯤꯗ ꯂꯩꯔꯦ꯫ ꯍꯣꯏꯗ ꯏꯆꯦ꯫ ꯃꯥꯁꯨ ꯑꯩꯈꯣꯏꯗꯅꯦ ꯄꯪꯎꯠ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥꯗꯣ? ꯑꯉꯥꯡ ꯃꯆꯥꯃꯛꯁꯨ ꯅꯠꯇꯦ꯫ ꯁꯦꯃꯥꯏ ꯇꯥꯟꯅꯔꯒ ꯂꯩꯔ ꯂꯣꯏꯔꯦ꯫ ꯑꯩꯗꯤ ꯏꯃꯧ ꯅꯠꯇꯦ ꯏꯆꯥꯅꯤ ꯈꯜꯂꯤꯕꯅꯤ꯫ ꯑꯣ, ꯍꯌꯦꯡꯗ ꯉꯥꯏꯔꯦꯀꯣ ꯀꯞꯀꯗꯧꯕ꯫ ꯏꯆꯦ, ꯅꯪꯅ ꯍꯥꯏꯕꯗꯨ ꯆꯨꯝꯈ꯭ꯔꯦꯗ ꯍꯥꯏꯔꯛꯇꯧꯕ꯫ ꯏꯆꯦ ꯁꯤꯃꯕ ꯐꯥꯒꯤ ꯅꯠꯇꯦꯅꯦ ꯑꯄꯪꯕꯤꯁꯤꯗꯤ꯫ ꯑꯣ, ꯑꯗꯨ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯒꯦ꯫ ꯊꯦꯡꯉꯦ, ꯁꯦꯟꯗꯣꯏ ꯈꯔ ꯈꯣꯝꯃꯨꯗꯧꯕꯁꯨ ꯂꯩ꯫ ꯆꯠꯂꯦ ꯆꯠꯂꯦ꯫ ꯍꯣꯏ ꯆꯠꯂꯣ꯫ ꯑꯗꯣ ꯏꯆꯦ, ꯍꯌꯦꯡꯂ ꯍꯪꯆꯤꯠꯂ ꯅꯃꯧꯒꯤ ꯃꯈꯨꯠ ꯌꯦꯡꯂꯨ ꯂꯥꯛꯑꯣ꯫ ꯏꯟꯁꯥꯡ ꯊꯣꯡꯕꯒꯥꯁꯦ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔ ꯆꯠ꯫ ꯍꯣꯏ ꯍꯣꯏ, ꯂꯥꯛꯀꯦ ꯂꯥꯛꯀꯦ꯫ ꯅꯧꯔꯤꯉꯩꯁꯤꯗ ꯈꯔ ꯍꯔꯥꯎꯃꯤꯟꯅꯍꯧꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ꯫ ꯁꯣꯝꯗꯅ ꯃꯃꯧ ꯂꯤꯛꯂꯥꯏꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯧ, ꯃꯧ, ꯅꯪꯕꯨ ꯀꯩꯗꯧꯔꯤꯒꯦ? ꯊꯨꯔꯧ ꯂꯥꯎꯅꯦ, ꯅꯨꯃꯤꯠꯁꯦ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯏꯃꯥ ꯂꯝꯇꯨ ꯁꯤꯠꯆꯤꯜꯂꯛꯂꯒꯦ꯫ ꯅꯪ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯅꯕ ꯇꯧꯔꯛꯎ꯫ ꯅꯪꯕꯨ ꯇꯨꯝꯃꯤꯔꯣ? ꯍꯩ, ꯍꯣꯔꯦꯟ ꯑꯃꯨꯛ ꯆꯥꯛ ꯉꯟꯅ ꯆꯥꯊꯣꯛꯂꯒ ꯇꯨꯝ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯂꯤꯛꯂꯥꯏꯁꯨ ꯇꯨꯝꯂꯨꯕꯒꯤ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯍꯧꯒꯠꯂꯛꯂꯒ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯇꯨꯅ ꯂꯥꯏꯗꯨꯛ ꯊꯥꯟꯕꯒꯤ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯏ꯫ ꯐꯅꯦꯛꯇꯨ ꯃꯈ꯭ꯋꯥꯡꯗ ꯁꯦꯠꯇꯨꯅ ꯊꯣꯔꯛꯄꯗꯨ ꯎꯕꯗ, ꯃꯧ ꯅꯪꯕꯨ ꯉꯥꯏꯈꯣꯅꯦ ꯁꯦꯁꯦ, ꯅꯐꯤꯗꯣ ꯆꯤꯡꯈꯠꯀꯗꯕ꯫ ꯍꯧꯖꯤꯛꯇꯤ ꯃꯧꯒꯤ ꯁꯤꯡꯗ ꯆꯜꯂꯕꯅꯤ꯫ ꯑꯗꯨꯅ ꯅꯪ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕꯗ ꯅꯐꯤ ꯐꯤꯗꯣꯟ ꯆꯤꯡꯈꯠꯄ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯍꯥꯏꯗꯨꯅ ꯃꯐꯤꯗꯨ ꯁꯦꯝꯕꯤ ꯂꯤꯛꯂꯥꯏꯅ꯫ ꯏꯃꯥ, ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯆꯤꯡꯈꯠꯄꯁꯦ ꯌꯥꯝ ꯍꯩꯅꯗꯦꯕꯣ꯫ ꯌꯨꯝꯗꯗꯤ ꯁꯨꯃꯥꯏꯅꯁꯨ ꯇꯧꯔꯛꯇꯦ, ꯑꯗꯨꯅ ꯍꯩꯅꯗꯦ꯫ ꯍꯩ ꯍꯩ, ꯌꯨꯝꯗꯅ ꯂꯩꯁꯥꯔꯤꯉꯩ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯧ ꯑꯣꯏꯔꯕ ꯃꯥꯟꯅꯕ ꯌꯥꯗꯦ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯀꯠꯊꯣꯛꯂꯨꯔꯣ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤ ꯂꯤꯛꯂꯥꯏ ꯁꯥꯎꯅꯤꯡꯅ ꯃꯊꯟꯇ ꯁꯣꯜꯂꯤ꯫ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯐꯩꯒ ꯐꯠꯇꯦꯒ ꯌꯥꯏꯒ ꯌꯥꯗꯦꯒ ꯀꯔꯛ ꯀꯔꯛ ꯍꯦꯛ ꯌꯦꯡꯁꯤꯜꯂꯤ꯫ ꯃꯆꯤꯟꯗꯅ ꯏꯃꯧ ꯅꯠꯇꯦ ꯏꯆꯥꯅꯨꯄꯤꯅꯤ ꯀꯥꯏꯅ ꯑꯐꯕ ꯁꯥꯔꯤ ꯅꯨꯡꯁꯤꯗꯕꯅ꯫ ꯆꯥꯛ ꯊꯣꯡꯕꯒꯤ ꯐꯅꯦꯛ ꯑꯃ, ꯈꯣꯡ ꯍꯥꯝꯕꯒꯤ ꯐꯅꯦꯛ ꯑꯃ, ꯇꯨꯝꯕꯒꯤ ꯐꯅꯦꯛ ꯑꯃ, ꯀꯣꯛꯀ ꯂꯣꯏ ꯉꯥꯎꯏꯕꯤ꯫ ꯆꯒꯠ ꯆꯒꯠ꯫ ꯍꯟꯗꯣꯛꯑꯦ ꯉꯥꯡ, ꯍꯟꯖꯤꯜꯂꯦ ꯉꯥꯡ꯫ ꯉꯔꯥꯡ ꯏꯟꯗꯣꯝꯆꯥꯗꯨꯅ ꯍꯥꯏꯕꯗꯣ ꯆꯨꯝꯂꯝꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯅ ꯙꯨꯛ ꯊꯥꯎꯃꯩꯗꯨ ꯀꯠꯂꯤ꯫ ꯉꯔꯥꯡ ꯏꯕꯦꯝꯍꯜꯅ ꯂꯥꯛꯂꯝꯕꯗꯨꯗ ꯃꯧ ꯑꯅꯧꯕꯤ ꯑꯁꯤꯗ ꯖꯥꯠ ꯖꯥꯠꯀꯤ ꯋꯥ ꯈꯔ ꯀꯥꯝꯂꯝꯕꯅ ꯂꯤꯛꯂꯥꯏꯁꯨ ꯍꯧꯔꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯏꯁꯧ ꯃꯆꯥ ꯃꯆꯥ ꯈꯔ ꯂꯥꯡꯕ ꯍꯧꯅꯔꯛꯂꯤ꯫ ꯆꯥꯛꯁꯦ ꯑꯩꯗꯣ ꯇꯧꯖꯒꯦꯁꯨ ꯌꯥꯗꯦ꯫ ꯃꯥꯅꯕꯨ ꯆꯪꯈ꯭ꯔꯗꯤ ꯆꯥꯛꯈꯨꯝ ꯅꯨꯡꯈꯨꯝꯒꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯝꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯆꯥꯛꯈꯨꯝꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯥꯡ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯏꯕꯦꯆꯥꯎꯕꯤꯁꯨ ꯆꯪꯂꯛꯏ꯫
ꯃꯧ ꯅꯪꯕꯨ ꯇꯞꯅ ꯏꯪꯅ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯀꯣꯟꯗꯣ ꯃꯈꯣꯟ ꯊꯣꯛꯍꯟꯕꯗꯨ ꯐꯠꯇꯦꯅꯦ ꯂꯥꯏꯅ ꯁꯥꯎꯏ ꯍꯥꯏꯅꯔꯤꯕꯅꯤ ꯂꯥꯏꯗꯨ ꯁꯥꯎꯒꯦ ꯁꯥꯎꯖꯔꯁꯅꯨ ꯏꯃꯥ ꯃꯤ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯆꯥꯛꯈꯨꯝꯁꯦ ꯆꯥꯛ ꯊꯣꯡꯂꯕꯗꯤ ꯅꯣ ꯍꯥꯏꯗꯅ ꯄꯨꯡꯆꯥꯏ ꯆꯥꯏꯔꯝꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯕ ꯃꯁꯤ ꯈꯨꯗꯤꯡ ꯀꯣꯟ ꯊꯝꯃꯤ ꯊꯨꯝ ꯆꯐꯨꯁꯤꯁꯨ ꯁꯒꯥꯏꯁꯦ ꯊꯥꯡꯒꯠꯂꯒ ꯊꯝꯃꯨꯁꯨ ꯌꯥꯗꯦ ꯑꯔꯩꯕ ꯃꯈꯩ ꯂꯧꯊꯔꯒ ꯃꯈꯥꯁꯤꯗ ꯆꯥꯏꯗꯨꯅ ꯊꯝꯃꯤ ꯌꯦ ꯏꯃꯥꯅꯅꯦ ꯅꯣꯏ ꯑꯗꯨꯒꯤ ꯁꯒꯥꯏꯗꯣ ꯂꯥꯝꯕ ꯍꯧꯒꯠ ꯍꯧꯗꯥ ꯉꯝꯗꯕꯁꯤꯗ ꯊꯅꯝꯕꯅꯤꯅꯦ ꯑꯣ ꯉꯝꯗ꯭ꯔꯗꯤ ꯑꯗꯨꯝ ꯊꯝꯕꯤꯌꯣ ꯑꯩ ꯑꯗꯨꯝ ꯇꯧꯖꯒꯦ ꯊꯕꯛ ꯐꯔꯤꯅꯤꯅ ꯏꯇꯦꯡ ꯄꯥꯡꯉꯤꯔ ꯊꯕꯛ ꯍꯥꯞꯄꯤꯔ ꯈꯪꯗꯦ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯍꯨꯃꯥꯡ ꯀꯥꯏ ꯉꯝꯕꯁꯨ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯆꯪꯂꯛꯏ ꯀꯔꯤꯅꯣ ꯅꯨꯄꯤ ꯌꯥꯝ ꯂꯥꯎ ꯈꯣꯡꯉꯤꯗ ꯊꯕꯛꯁꯨ ꯄꯤꯕꯤꯕ ꯏꯁꯧ ꯂꯥꯡꯕꯤꯁꯨ ꯇꯥꯍꯟꯕꯤꯕ ꯑꯩꯃꯨꯛ ꯐꯠꯇꯕꯁꯦ ꯂꯩꯇꯕꯖꯥꯠꯅꯤ ꯑꯩꯅ ꯁꯤꯖꯅꯤꯡꯉꯦꯗꯀꯣ ꯑꯩ ꯊꯕꯛꯅꯒ ꯋꯥꯅ ꯍꯜꯂꯛꯄꯁꯤꯗ ꯏ ꯀꯥꯔꯛꯀꯅꯤꯁꯤ ꯅꯪ ꯐꯖꯅ ꯉꯥꯡꯕ ꯌꯥꯗ꯭ꯔꯣ ꯏꯕꯦꯆꯧꯕꯤ ꯃꯁꯥꯕꯨ ꯈꯥꯝꯖꯤꯜꯂꯛꯏ ꯌꯥꯔꯦ ꯁꯤ ꯂꯥꯛꯑꯣ ꯅꯐꯤ ꯅꯔꯣꯜꯒꯥꯗꯣ ꯍꯣꯡꯗꯣꯛꯑꯣ ꯂꯥꯛꯑꯣꯁꯦ ꯃꯥꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯁꯥꯎꯅꯤꯡꯗꯅ ꯉꯥꯡꯖꯔꯤꯅꯤ ꯏꯃꯥ ꯃꯁꯤ ꯅꯨꯄꯤꯁꯤ ꯈꯔꯗꯤ ꯍꯦꯜꯂꯕꯅꯤ ꯑꯩꯁꯨ ꯌꯦꯡꯒꯦ ꯌꯥꯎꯅ ꯌꯦꯡꯕꯅꯤ ꯑꯩꯈꯣꯏꯗꯤ ꯅꯣꯏ ꯁꯨꯃꯥꯏꯅ ꯂꯋꯥꯏ ꯊꯋꯥꯏꯗ ꯂꯩꯔꯛꯇꯕꯅꯤꯅ ꯃꯣꯠꯄ ꯍꯩꯅꯖꯗꯦ ꯂꯨꯁꯤ ꯅꯥꯟꯁꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯂꯋꯥꯏ ꯀꯛꯏ ꯁꯨꯕꯗ ꯍꯧꯔꯛꯄ ꯍꯥꯏꯁꯦ ꯅꯥꯟꯅ ꯂꯩꯒꯦ ꯍꯣꯡꯗꯣꯛꯀꯦ ꯉꯝꯗꯦꯕ ꯀꯣ ꯉꯝꯃꯁꯨ ꯃꯆꯤꯟ ꯁꯨꯝ ꯈꯨꯝꯕꯗꯨꯗ ꯐꯨꯗꯧꯒꯤ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯆꯪꯁꯤꯜꯂꯛꯏ ꯅꯪꯅ ꯉꯥꯏꯗꯨ ꯀꯅꯥꯗ ꯍꯥ ꯅꯪ ꯑꯩꯅ ꯐꯨꯕꯤꯗꯕꯁꯤ ꯌꯥꯝ ꯍꯧꯔꯦꯅꯦ ꯅꯪ ꯆꯩ ꯌꯥꯝ ꯅꯤꯔꯤꯕ ꯀꯞꯀꯦꯔꯣ ꯍꯥ ꯏꯕꯦꯆꯧꯕꯤꯁꯨ ꯃꯆꯥꯕꯨ ꯀꯟꯅ ꯈꯥꯝꯂꯤ ꯃꯅꯤꯁꯨ ꯂꯥꯎꯅꯕꯗꯨꯗ ꯆꯪꯂꯛꯏ ꯍꯩ ꯀꯔꯤꯅꯣ ꯇꯧꯅꯔꯤꯕꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯏꯪꯅ ꯉꯥꯡꯅꯕ ꯌꯥꯗ꯭ꯔോ ꯅꯣꯏꯁꯤꯗꯤꯀꯣ ꯑꯉꯥꯡ ꯃꯆꯥꯁꯨ ꯑꯃꯠꯇ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯅꯪ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯅꯠꯇ꯭ꯔꯣ ꯆꯠ ꯅꯐꯤꯒ ꯍꯣꯡꯉꯨꯔꯣ ꯃꯈꯥ ꯇꯥꯅꯔꯛꯂꯅꯨꯀꯣ ꯏꯕꯦꯆꯧꯕꯤꯅ ꯂꯥꯎꯑꯣꯅꯦ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯊꯥꯖꯤꯟꯈ꯭ꯔꯦ ꯂꯤꯛꯂꯥꯏꯁꯨ ꯁꯥꯎꯅ ꯀꯞꯇꯨꯅ ꯃꯥꯒꯤ ꯊꯕꯛꯇꯨ ꯃꯈꯥ ꯇꯥꯅ ꯂꯣꯏꯁꯤꯜꯂꯤ ꯑꯩꯁꯤ ꯌꯥꯝ ꯐꯠꯇꯕꯅꯤ ꯌꯨꯝꯁꯦ ꯑꯩ ꯂꯥꯛꯄꯗꯒꯤ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯕꯅꯤ ꯑꯩꯁꯤ ꯌꯥꯝ ꯐꯠꯇꯕꯅꯦꯕ ꯑꯩꯅ ꯁꯤꯈ꯭ꯔꯗꯤ ꯅꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯗꯧꯅꯤ ꯑꯩꯁꯨ ꯃꯤꯅꯦ ꯑꯩꯒꯤꯁꯨ ꯑꯄꯥꯝ ꯄꯥꯝꯗꯒꯤ ꯍꯦꯛ ꯐꯣꯡꯗꯣꯛꯐꯝ ꯊꯣꯛꯑꯦꯕ ꯍꯥꯏ ꯅꯪꯁꯨ ꯇꯣꯛꯑꯣ ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯛꯂꯅꯨ ꯑꯃꯨꯛ ꯇꯥꯅꯔꯛꯂꯒ ꯃꯈꯥ ꯁꯝꯊꯅꯅꯕ ꯁꯤꯜꯂꯅꯨꯀꯣ ꯑꯩꯅ ꯇꯧꯔꯤꯁꯤꯗ ꯀꯔꯤ ꯑꯀꯥꯏꯕ ꯌꯥꯎꯏ ꯂꯨꯅ ꯅꯥꯟꯅ ꯂꯩꯁꯤ ꯍꯥꯏꯕꯗ ꯑꯁꯨꯛ ꯌꯥꯝ ꯋꯥ ꯌꯥꯝꯅꯔꯗꯤ ꯊꯣꯡꯉꯣꯏ ꯆꯥꯛ ꯑꯝꯇ ꯅꯣꯏ ꯆꯥꯅꯤꯡꯕ ꯃꯑꯣꯡꯗ ꯊꯣꯡꯉꯒ ꯆꯥꯅꯍꯧ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯏꯕꯦꯆꯧꯕꯤꯁꯨ ꯋꯥ ꯊꯧ ꯌꯥꯝꯅꯗꯧ ꯁꯔꯨꯛ ꯍꯥꯏꯗꯨꯅ ꯆꯥꯛꯇꯣ ꯃꯥꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯊꯣꯡꯈ꯭ꯔꯦ ꯑꯁꯨꯝ ꯇꯧꯅ ꯅꯣꯡꯃꯒꯤ ꯏꯃꯨꯡꯁꯤ ꯀꯥꯏꯊꯔꯛꯂꯤ ꯏꯕꯦꯆꯧꯕꯤꯅ ꯐꯅ ꯊꯦꯝꯅꯧꯗꯨꯅ ꯍꯥꯏꯔꯕꯁꯨ ꯂꯤꯛꯂꯥꯏ ꯇꯥꯈꯤꯗ꯭ꯔꯦ ꯑꯐꯕ ꯍꯥꯏꯔꯁꯨ ꯐꯠꯇꯅꯗ ꯂꯧꯈ꯭ꯔꯦ ꯀꯩꯁꯨ ꯅꯠꯇꯕ ꯏꯃꯨꯡꯒꯤ ꯆꯥꯛꯈꯨꯝꯒꯤ ꯊꯧꯗꯣꯛ ꯃꯆꯥ ꯏꯃꯨꯡꯒꯤ ꯊꯧꯗꯣꯛ ꯃꯆꯥꯗꯨꯅ ꯅꯤꯡꯗꯣꯟ ꯄꯣꯝꯅꯕ ꯍꯧꯔꯛꯂꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯃꯥꯏꯊꯣꯡꯗ ꯃꯣꯃꯟ ꯃꯤꯅꯣꯛꯅ ꯑꯉꯥꯟꯕ ꯃꯥꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯝꯕꯗꯣ ꯅꯣꯡ ꯉꯥꯜꯍꯟꯅꯤꯡꯗ꯭ꯔꯦ ꯍꯥꯏꯅ ꯈꯟꯅꯔꯛꯂꯤ ꯏꯕꯦꯝꯍꯜꯁꯨ ꯂꯥꯛꯄ ꯂꯦꯞꯇꯦ ꯃꯔꯛꯇ ꯂꯥꯛꯇꯨꯅ ꯏꯕꯦꯆꯧꯕꯤ ꯍꯣꯏꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧ ꯏꯃꯨꯡꯒꯤ ꯅꯨꯡꯉꯥꯏꯅꯗꯕꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯏꯕꯦꯝꯍꯜꯒꯤ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯤꯕꯗꯣ ꯏꯕꯦꯆꯧꯕꯤꯁꯨ ꯀꯔꯤꯅꯣ ꯍꯥꯏꯅꯗꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯐꯠꯇꯅ ꯈꯟꯕ ꯍꯩꯔꯨꯗꯕꯅ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ ꯅꯣꯡꯃꯁꯨ ꯏꯕꯦꯝꯍꯜ ꯏꯕꯦꯆꯧꯕꯤꯒꯤꯗ ꯂꯥꯛꯇꯨꯅ ꯑꯆꯥꯛꯄ ꯃꯩꯗ ꯘꯤ ꯍꯩꯖꯤꯜꯂꯤ ꯑꯩꯗꯤ ꯅꯍꯥꯟꯅ ꯍꯥꯏꯕꯤꯗ꯭ꯔꯣ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯅꯊꯛꯇ ꯅꯦꯠꯂꯒ ꯆꯠꯄꯤꯔꯦꯗꯣ ꯑꯩꯅ ꯉꯜꯂꯤꯉꯩꯗ ꯋꯥꯔꯛꯍꯧ ꯍꯥꯏꯗ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯆꯤꯟꯗ ꯇꯥꯔꯦꯗꯣ ꯃꯆꯤꯟꯁꯦ ꯌꯥꯝ ꯉꯥꯡꯉꯦꯕ ꯌꯥꯝ ꯈꯨꯝꯃꯦꯕ ꯑꯍꯟꯅ ꯉꯥꯡꯂꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯁꯨ ꯇꯧꯗꯦꯗꯣ ꯑꯊꯥꯕ ꯑꯩꯈꯣꯏ ꯐꯥꯎꯕ ꯁꯥꯎꯅꯤꯡꯕꯅ ꯊꯛꯁꯤ ꯈꯥꯁꯤ ꯍꯥꯏꯕꯗꯨꯃ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦꯃꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯏꯆꯦ ꯈꯪꯗ꯭ꯔꯦꯗ ꯀꯔꯤꯕꯨ ꯍꯥꯏꯗꯣꯏꯅꯣ ꯑꯉꯥꯡꯅꯤ ꯃꯔꯥꯏꯅ ꯈꯔ ꯂꯩꯔꯒ ꯋꯥꯈꯜ ꯇꯥꯖꯔꯛꯄ ꯍꯥꯏꯗꯨꯅꯤ ꯑꯩꯗꯤꯅꯦ ꯍꯥꯏꯗꯤ ꯍꯥꯏꯖꯕꯅꯤꯀꯣ ꯇꯧꯔꯨꯅꯨ ꯊꯕꯛ ꯏꯪꯈꯥꯡꯒꯗꯣ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯎ ꯋꯥꯔꯛ ꯆꯦꯠ ꯃꯊꯧ ꯈꯪꯍꯜꯂꯨ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯗꯣ ꯐꯠꯇꯅ ꯈꯟꯈꯤꯗꯣ ꯌꯥꯝ ꯊꯦꯡꯅꯔꯛꯈꯤꯅꯤ ꯑꯩꯅ ꯅꯪꯅ ꯃꯧꯁꯦ ꯑꯍꯥꯟꯕ ꯎꯕꯗ ꯃꯁꯤ ꯂꯥꯏꯔꯣꯏꯁꯤ ꯍꯥꯏꯕ ꯈꯪꯈ꯭ꯔꯕꯅꯦꯕ ꯑꯩꯅ ꯏꯆꯦ ꯀꯣꯛꯁꯤ ꯄꯨꯡꯁꯥ ꯍꯦꯛ ꯁꯥꯏꯗ ꯃꯁꯤꯁꯨ ꯑꯋꯥꯕ ꯑꯃꯅꯤ ꯑꯩꯅꯗ ꯍꯦꯟꯖꯤꯟꯅ ꯄꯪꯈꯟ ꯈꯟꯖꯤꯜꯂꯕ꯭ꯔꯥ ꯑꯩꯁꯨ ꯈꯪꯗꯦ ꯅꯠꯇꯦ ꯅꯪꯅ ꯍꯦꯟꯅ ꯈꯜꯂꯨꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯇꯧꯔꯤꯕ ꯎꯔꯤꯕ ꯃꯌꯥꯝꯗꯨꯅ ꯁꯥꯈꯤꯅꯤ ꯅꯪꯁꯤ ꯎꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯑꯃꯥꯡꯕꯒꯤ ꯀꯣꯝꯗ ꯆꯣꯡꯊꯖꯕ ꯍꯥꯏꯗꯨꯅꯤ ꯑꯩꯅꯇ ꯇꯧꯕꯅꯤ ꯑꯩꯉꯣꯟꯗꯒ ꯑꯣꯏꯔꯝꯃꯗꯤꯀꯣ ꯃꯁꯝꯁꯤ ꯈꯨꯠꯗꯥꯡ ꯌꯦꯠꯂꯒ ꯍꯥꯏꯒꯗꯕꯅꯤ ꯑꯁꯨꯝꯅ ꯃꯤꯅ ꯀꯣꯛ ꯀꯟꯅ ꯁꯥꯔꯤꯉꯩꯗꯨꯗ ꯂꯥꯛꯇꯨꯅ ꯌꯦꯠꯈꯥꯏ ꯊꯤꯟꯒꯥꯏꯕꯒꯤ ꯋꯥ ꯉꯥꯛꯇ ꯁꯥꯔꯕꯁꯤꯅ ꯏꯕꯦꯝꯍꯜꯒꯤ ꯃꯊꯧ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯃꯩ ꯍꯧꯖꯤꯜꯂꯝꯂꯒ ꯃꯥꯅ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯟꯈꯤꯕ ꯏꯕꯦꯆꯧꯕꯤ ꯀꯅꯥꯗ ꯀꯔꯤ ꯍꯥꯏꯔꯒ ꯀꯔꯤ ꯇꯧꯔꯒ ꯏꯃꯨꯡꯁꯤ ꯁꯥꯟꯇꯤ ꯄꯨꯔꯛꯀꯅꯤ ꯋꯥꯈꯜ ꯐꯥꯊꯒꯅꯤ ꯈꯪꯗ꯭ꯔꯦ ꯅꯣꯡꯃꯁꯨ ꯏꯃꯥꯒꯤ ꯂꯝꯆꯠ ꯁꯥꯖꯠꯁꯦ ꯈꯔ ꯍꯣꯡꯉꯁꯤ ꯍꯥꯏꯕꯁꯤꯕꯨ ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝ ꯌꯥꯅꯤꯡꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣꯕ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯂꯧꯊꯣꯛꯂꯕꯗꯤ ꯃꯐꯝ ꯆꯥꯅꯁꯨ ꯊꯅꯝꯕ ꯍꯧꯅꯩ ꯑꯃꯗ ꯈꯔ ꯍꯦꯛꯇ ꯂꯪꯊꯣꯛꯑꯝꯃꯤ ꯊꯥꯡꯁꯤꯁꯨ ꯉꯁꯥꯏ ꯀꯣꯕꯤ ꯌꯥꯜꯂꯒ ꯄꯨꯁꯤꯜꯂꯛꯇꯦ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯍꯨꯟꯇꯣꯛꯑꯝꯃꯤꯁꯤꯅꯤ
Ima tabak loidari haidana thanambani dudi sisina khidaw watli. Ima na khangna dum pusilake ko sal na thaudum tawrusu sal lai thongmai thanbagi kon ga silausil. O haidrasu aina dum khangna tawrani. Makha tana ngangnaba talladuna ibe saubina. Sangu sang na thau tawzaruru. Ima tabak simada loisinkhige. Karamaina ngangna dawu khangde yam chawkhatjade. Haiduna sangki ibe saubi wadu tabda sauninglabani mathanta sonjai. Kayada taksi kasi yaukirab angangdune mase. Mathokna mi usikhidreda. Haiduna khanjai adubu mimang thoktaw saruk haina khangjakre. Numitugi numidang wairam masanupa ngamba tabak halaklaga mamong liklaiga makoigi kada wari sanabado ibe saubina asum lakpada tarami. Akoy mapa aidi yumsida laybasa yam hainadrebo. Wakhal tada marakta layrabanina wakhal laina naraga sigadaw mali. Aduna isidringai sida yumingkolamta yam tuna lawraga hongdokhinaba. Asida laybadane punsise mathak makha ole. Imaga pabungada kamaina thamamdoinone. Inawatombasu yumda layba nate. Ahalani sikhakta thanambado yaroini. Yani kai yaroi dorido. Ai laktrikana laybado dumaina dum leijani. Panglap lapna leidaw sunati. Anakpada leidaw ho ha haibada sat amuk la loi. Nang naido ai sukhagi. Adubu inawatombasin duhumba phawbudadi ngai khisidana. Ai adu phawba ngaiba ngamaroi. Nungtigi kai sunataw pot masa masada saunaba ngangnabado pamje. Ai wakhal santi hingba pam. Pare pare. Nangna yam nungaidrabanina ai ingkhol ama yenglagi. Aduga aduda leinaba tawrasi. Asumna makoigi wariduda masana thokya thorakpadudadi ibe saubi mathamoidu tinglaw yam nungaijade. Adubu khumluba hairubagi tanja sadabana tumin thorei. Numidang wairam manisu thabak halakle. Magi nupina sinta tawduna phamlambadu ubada. Kaidawre amuk unglaga pham leiramlibasina. Nupa sida lawo. Ngasai nasa nupaga namawgase yum honglani haidana wari tawraga leirami. Madu tabadagi aisu wakhalse nungai mandadana leirami sini. Oh, aina khalubadi masigumba matamsi watli haina khalubani. Adubu thazadana yamna thuna yawraklaba. Aikoina moibu kayamuk wahalabasana. Moigi kari awatpa leibagino aduk saw phirep lawriba makoina. Adugi hairati ise thambaldo phabada mabuk ingbada mamawluna tawbada laikai maming leiribani. Adubu masa mamawna mathanda thanamlaga satkredana magi marang haigadoribra sibo. Matamsi yam hongli angangsingse magi apama maongda hingba yam pamnare. Asumna haibaga tawbaga numit kharanigi matungda ngamba yum honglage haiduna mama mapada haiba sanglai. Ma baba aikoi khulgi khundon si leiba ta phaijau hoigi yum ingkoldo yonthorakle. Makoi dia sahar da homlani haida. Madu makoi gi sigi yum ingkol sina aina lahome. Hayeng inawa tombasu nupi thirakan. Ibani maksigi ingkol masas leibado jillani khan. Aduna numit suphaba lakliba purnima numisida aikoi namau nupi gaiga hongjillasi haiduna khanai. Panglap lapasu nattabanina ima pabagi manakta toina dum lakani daisu. Wasi tabada mama mapa oiriba makoidi yam nungaijadrebani. Adubu koptharaba maithongduna mon minok pukhatnaba hotnajai aduga hairei. Oh, pare pare. Nakoina phani haibado tawru ipa yar. Karisu thoidokpa ngangningai leiteko. Leiro lei seksina lei yum panba haibase ture leingoidagi hena kuppi hainaribani. Asumna numit kharanigi matungda makoigi darkar leiba pot khudingmak yomduna yum hongkhre. Makoina satkibada thamoigi kasil amada makoigi damak thonglon khibagum phaurami yumdi ihang hangduna lehaure. Masira imau phongbagi nungaiba haibado aina imau nate isani haiduna maning tamhan magi pambada aina hotnarubagi mai asi aina phanglise ikhutsina magi ni bo hairati haiduna mapam chatpa khudi araiba asathak insang napi sillangduna mamai oinabani haiduna hotnajakhibani ko mabu yumsida aina kari watlankhigeba ikoi mari khap jabani. Isa tonsu magi thabakini haiduna langphaida domri nong phadok khak lakpagi wani yumsida magi kari awaba thabak leigeba kari amagi su isau langani amagi su isau langan ya baba khangdreda he laibak nangna tambiramliba sibu karino. Asumna mapuroibada wakatjari yumduda makhoi ani tangai hobada yumdo unwai muksikre. Nong mahauki nini hauki chahi lankre adubu masa mamaugi ahangbadudi ngasisu leiri.
Nongma nungthil ama Ibesaubi makhoi ka aduda khadang metuna ungduna phamli madu ubada magi nupa mani na hairi kari muk tawri mama adu kana suktuna phamlibudubo aina pangkhan sukhanjiluranu hairidana thokhrabdi thokre madubo amuk halakpa yaba wanati nasa sokan adu maina tom laibakta tamlamlaba malaksan makhoi mapa ai sibu yamna phatkhidabre masibu aina soikhibadagi thokhibra aina imogi thamoi pelhanba ngamkhidra khangtre pen ba tokro nangsu nangi ngamzabi thakta honazakriba natro nangna namausibu wakal tahanba ngamkhibasu nate adagi wama nangna mangonda haiba ngamlubasu leite aduna nang tumina leiroko asumna asa amata thamdrabagum penthoknaba magi nupida hairi aduga makha muktare makoina tongningbu tawrasa aisu makoida wa karisu hairaroi aduga nangna su haire ai mi mamangda yaya baba tawnabado yam ikai aduna khanado saruk tumina wa ngangdabi leirasiko ibesaubi sorsang hondoktuna thongnau adugi mataida yengthoi laikai ga ngang masa singduna chenchongduna sanabagi khonjildu taraga yengjaraga wakhal khara yangthokse mani namuk makha tana ibesaubi bu nokhandogi phagi tawre isa nupa halga imau nupi halgana aikoi ga leminan ingdrabasu isa to malebasu lei aikoi ani su itai nau ani suri kanabu kizaruni gedo siesi aigi pambom si uredana ha mapangan hanjiba zani ibesaubi su noknabu hotnazei adubu thamoina lumbi henkibana noklakhidri khangdeda tawrisi imung sida laiminaraga thamoida maron thamnaradi kayam kuini yumsi puba ngamgani masoi soidana takiba haibasi masana tabani aikoi ani di ahal soi adubudi aikoi maning leikaigi itai ma thambaldu uredana masa ama mamau ama masu amataga sulaiminade mamau lakle gaina mana hanbada harauzakibado adubu matamna purakpa ahomani mathanta thanamlaga loina satkre aduga hujikti mathanta kaya nungain ingna leirisini laibakta tamlamani khanba tabani aisu khangi ise thambalna mamaudo kayam luna tauki thabain khangsina maugini haina kaisu thamdedo mana ngami kai loina tawthokani sanalikon maron mamaudugi sabiriba mana adubu aduk hotnazariba isedo mamaudunadi thawaina takhidra mal haujikti masa singduna sarda sakre sidana ise mathanta ngai hau ha idai mahoi aikhoigi laibakse amat oiba zani aikhoigisu aikoi hundoklamlaga matai manau honaraga sakredana sakre aikhoina khamba sungam hauti aidi isa tombagi nupi thigadabaga talle tasik uriba mayam sida kiri ai imauga amatta pamdre handak isa tombagi nupi khanbasidi munna yenghauda yadre thamoi singba imau pami asumna manina khara phagadra haiduna haudoklubu waduna ururu leiraklaga hanagi mafamda amuk tarai hena nungai hande hauki matamdo ningsingba helhali nongma mani matau kumargida thabak amagi lakpada kumargi masanupi wanglaimaga thengnari wanglaimagi ingtappa wakhal tawa mataudu ubada mani mamau oiningli aduna halaklaga ibesaubi tamri aidi itau kumargi masanupi do imau atombi oiningli imung manungsu maguligul khangnab angang nupi dusu yam liri khoiri khreda yamna taha basu pharoi mapanda uriba saktamduna ta phai phate yum koini koiroi hai nupana khoina kaisu ngamoi nupi ai khoi tan yenglaga khangdau munna mukta thidoklaga yengkhige ikhut sabai imau oigadra haibado yengkhige o phare aigidi yada yajar nangnabu tawradi phare silai asumna wanglaimagi maramda fazana thigatpada mana pamba haibado oidau malakle adon nongma isam samna koirabu oina wanglaimabu yengba lai asa tha khara puthoraklaga wari sanai wanglaimagi wangang sangang mawong matawdo wahai wata mayamdo munna yenglaba tungda ibesaubina asumna hairei as imosidi yan yam tai aina pamjaba haibadu thokle afaba thabakti thintharuduna kanate khara thuna matam lepnaba tawrisi ko tada bema aikhoi ahal masin yana adubu angang ani sigi modsu amuktang sakhang maikhang na halaga lobana sumgadra khalib mani hoi madu yam sumu wafamni mama nakhoina sido aduga makhoi ani wari amuktang sanahal asumna ahal masel yanari
ꯑꯗꯨꯒ ꯅꯣꯡꯃ ꯂꯦꯝꯕ ꯑꯃꯗꯤ ꯋꯥꯡꯂꯩꯃ ꯃꯈꯣꯏ ꯑꯅꯤ ꯎꯅꯍꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯃꯅ ꯑꯃꯕꯨ ꯄꯥꯝꯅꯕ ꯋꯥꯈꯜ ꯃꯣꯠ ꯇꯤꯟꯅꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯗꯨꯅ ꯂꯨꯍꯣꯡꯕꯗ ꯌꯥꯅꯔꯤ ꯑꯃꯗꯤ ꯆꯥꯎꯅ ꯂꯨꯍꯣꯡꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯕꯦꯆꯥꯎꯕꯤ ꯃꯊꯃꯣꯏꯅ ꯇꯥꯖꯕ ꯃꯃꯧ ꯑꯃ ꯐꯪꯖꯗꯨꯅ ꯃꯃꯧꯒꯤ ꯁꯦꯕꯥꯗ ꯃꯄꯨꯛꯅꯤꯡ ꯏꯪꯖꯔꯤ꯫ ꯏꯕꯦꯝꯍꯜꯁꯨ ꯃꯈꯣꯏꯒꯤꯗ ꯂꯥꯛꯇꯨꯅ ꯆꯥꯔꯩ ꯊꯛꯂꯩ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯃꯥꯒꯤ ꯑꯔꯩꯕꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯄꯨꯔꯛꯇꯨꯅ ꯋꯥꯡꯂꯩꯃꯕꯨ ꯁꯦꯝꯍꯟ ꯁꯥꯍꯟꯗꯨꯅ ꯆꯥꯃꯤꯟꯅꯕꯁꯨ ꯃꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯂꯥꯛꯈꯤꯕ ꯅꯣꯡꯍꯧꯅꯣ ꯈꯪꯍꯧꯗꯦ꯫ ꯆꯍꯤ ꯑꯣꯜꯂꯛꯄꯗꯒꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯃꯧꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯑꯍꯣꯡꯕꯗꯨ ꯎꯔꯛꯂꯦ꯫ ꯍꯥꯟꯅꯗꯧꯅ ꯃꯥꯕꯨ ꯀꯧ ꯉꯥꯡꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯖꯕꯗꯨ ꯂꯦꯞꯈ꯭ꯔꯦ꯫ ꯑꯍꯣꯡꯕ ꯀꯌꯥꯁꯤ ꯏꯕꯦꯆꯥꯎꯕꯤ ꯑꯃꯗꯤ ꯃꯅꯤꯅ ꯌꯥꯝ ꯂꯥꯏꯅ ꯈꯪꯏ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯐꯨꯡꯒꯥꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯃꯩ ꯀꯣꯏꯅ ꯇꯦꯛꯂꯤ꯫ ꯋꯥꯡꯂꯩꯃꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯏꯕꯦꯆꯥꯎꯕꯤ ꯃꯩ ꯌꯥꯡꯅ ꯌꯥꯡꯅ ꯁꯨꯝ ꯍꯥꯏꯔꯛꯏ꯫ ꯃꯈꯥ ꯊꯪꯕꯒꯤ ꯏꯆꯦ ꯁꯥꯈꯤꯗꯣ ꯉꯁꯤꯗꯤ ꯃꯃꯧ ꯅꯨꯄꯤꯗꯣ ꯃꯁꯝꯒ ꯇꯞ ꯇꯥꯈꯩ ꯐꯣꯏꯗꯠꯂꯒ ꯐꯨꯕꯤꯈ꯭ꯔ ꯃꯥꯜꯂꯦ꯫ ꯃꯧꯗꯣ ꯌꯥꯝ ꯏꯪ ꯇꯞꯄꯗꯅ ꯅꯨꯡꯁꯤꯕꯅꯤꯅꯦ꯫ ꯏꯆꯦ ꯁꯥꯈꯤꯁꯦ ꯐꯅ ꯐꯕ꯭ꯔꯥ ꯈꯟꯕꯅꯤ, ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯤ ꯑꯣꯜꯂꯛꯀꯨꯝ ꯇꯧꯔꯦꯗ꯫ ꯂꯦꯝꯕꯅ ꯋꯥꯔꯤꯗꯨ ꯇꯥꯞ ꯑꯣꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯂꯥꯟꯖꯗꯕ ꯃꯆꯥ ꯃꯃꯧ ꯌꯣꯟꯕ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯔꯒ ꯅꯨꯡꯉꯥꯏꯖꯕ ꯃꯅꯦ ꯃꯀꯨꯁꯨ ꯃꯁꯤꯡ ꯁꯨꯝ ꯌꯥꯝꯈꯠꯂꯛꯏ꯫ ꯃꯈꯣꯏꯗꯤ ꯑꯁꯣꯟꯕꯅꯤ, ꯌꯦꯡꯁꯤꯟꯕꯤꯅꯕ ꯂꯩꯖꯗꯦ꯫ ꯏꯆꯥꯅ ꯏꯃꯧꯅ ꯑꯁꯤ ꯇꯧꯕ ꯇꯧꯗꯕ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯇꯧꯔꯒ ꯐꯖꯅꯕꯤ ꯑꯃꯒꯨꯝ ꯑꯣꯏꯔꯛꯂ ꯃꯥꯜꯂꯦ꯫ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯏꯕꯦꯆꯥꯎꯕꯤ ꯃꯆꯥꯅꯨꯄꯥꯗ ꯀꯣꯠꯁꯤ ꯀꯣꯠꯂꯞ ꯇꯧꯅ ꯍꯪꯂꯛꯏ꯫ ꯀꯔꯤꯅꯣꯅꯦ ꯏꯆꯥꯇꯣꯟ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯀꯔꯤ ꯋꯥꯍꯩ ꯋꯥꯇꯥꯅꯣꯅꯦ? ꯅꯪꯒ ꯏꯃꯧꯒꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯁꯣꯏꯕ ꯍꯥꯏꯕ ꯉꯥꯡꯕ ꯇꯧꯈꯤꯕ ꯌꯥꯎꯈ꯭ꯔꯒꯦꯅꯦ? ꯂꯦꯝꯕ ꯋꯥ ꯊꯩꯗꯣꯛꯇꯨꯅ ꯏꯃꯥꯈꯣꯏꯅ ꯍꯥꯏ ꯉꯥꯡꯉꯤ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦꯗ, ꯆꯨꯝꯅ ꯁꯨꯝ ꯍꯥꯏꯕꯅꯤ꯫ ꯃꯅꯤꯅ ꯌꯥꯗꯦ, ꯏꯄꯥꯅ ꯇꯥꯕꯗ ꯅꯪꯒꯤ ꯋꯥꯗꯣ ꯑꯆꯝꯕ ꯑꯣꯏꯅ ꯐꯥꯎꯗꯦ꯫ ꯍꯥꯏꯌꯨ, ꯅꯈꯣꯏꯕꯨ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯦꯅꯦ? ꯂꯩꯃꯤꯟꯅꯔꯗꯤ ꯑꯄꯥꯝ ꯄꯥꯝꯅ ꯆꯦꯃꯥꯏ ꯍꯥꯏꯅꯐꯝ ꯊꯣꯛꯏ꯫ ꯅꯥꯔꯨꯝ ꯊꯝꯅꯔꯒ ꯄꯩꯅꯕꯗꯣ ꯏꯄꯥꯗꯤ ꯄꯥꯝꯗꯦꯀꯣ꯫ ꯅꯃꯥꯒ ꯑꯩꯒꯗ ꯁꯥꯎꯅꯤꯡꯕ ꯌꯥꯅꯤꯡꯗꯕ ꯂꯩꯔꯁꯨ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯃꯁꯤ ꯏꯃꯥ, ꯅꯆꯥ ꯑꯩꯈꯣꯏꯅ ꯇꯧꯖꯕ ꯁꯦꯕꯥꯁꯤꯕꯨ ꯏꯄꯦꯟ ꯄꯦꯟꯕꯤꯗ꯭ꯔꯕꯣ? ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯕꯁꯤ ꯌꯥꯝ ꯋꯥꯔꯕ꯭ꯔꯅꯦ? ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯩꯈꯣꯏ ꯅꯕꯥꯅꯤꯅ ꯇꯧꯕ ꯁꯦꯕꯥꯁꯤꯗ ꯄꯦꯟꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯗꯣ ꯑꯩꯅ ꯑꯀꯤꯕ ꯑꯃꯇꯪ ꯍꯥꯏꯌꯨ ꯍꯥꯏꯔꯒꯗꯤ ꯅꯕꯥꯅꯤꯁꯨ ꯅꯌꯥꯝꯕꯅ ꯇꯩꯃꯗꯧꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗ꯭ꯔꯥ ꯁꯤꯇꯅꯤ꯫ ꯂꯦꯝꯕ ꯃꯩ ꯇꯤꯛꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯏꯃꯥ, ꯑꯩ ꯃꯅꯨꯡ ꯑꯃꯨꯛꯇ ꯆꯪꯂꯨꯈꯤꯒꯦ, ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩꯁꯤꯗ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯏꯕꯦꯆꯥꯎꯕꯤꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯄꯗꯨ ꯎꯕꯗ ꯃꯅꯤꯅ ꯅꯪꯅ ꯀꯞꯇꯧꯗ ꯇꯧꯔꯒ ꯂꯩ, ꯀꯔꯤ ꯀꯥꯟꯅꯗꯕꯗ? ꯇꯥꯏꯅꯧꯑꯣ, ꯑꯩꯉꯣꯟꯗꯗ ꯁꯨꯝ ꯇꯥꯏꯅꯧꯑꯣ ꯅꯪꯁꯨ꯫ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜꯅꯣ? ꯈꯪꯗ꯭ꯔꯦꯗ ꯅꯥꯁ ꯇꯧꯔꯤꯁꯦ꯫ ꯑꯩꯈꯣꯏꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ, ꯅꯣꯡꯃꯇ ꯏꯆꯥ ꯏꯃꯧꯒꯤ ꯐꯠꯇꯅꯕ ꯊꯕꯛ ꯑꯃꯠꯇꯁꯨ ꯇꯧꯈꯤꯕ ꯂꯩꯇꯦ꯫ ꯃꯤꯉꯣꯟꯗ ꯏꯆꯥ ꯏꯃꯧ ꯐꯩ ꯐꯠꯇꯦꯅ ꯍꯥꯏꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯍꯣꯏ, ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯐꯠꯇꯕ ꯌꯥꯗꯕ ꯊꯕꯛꯇꯨꯗꯤ ꯐꯠꯇꯦ ꯈꯣꯠꯇꯦꯗꯤ ꯍꯥꯏꯀꯣ꯫ ꯃꯗꯨ ꯅꯠꯇꯅ ꯀꯔꯤꯁꯨ ꯑꯍꯦꯟꯕꯗꯤ ꯍꯥꯏꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗ ꯑꯩꯅ ꯇꯧꯍꯜꯂꯤ꯫ ꯑꯩꯗꯤꯅꯦ, ꯏꯆꯥꯅꯨꯄꯥ ꯑꯍꯜꯒ ꯏꯃꯧꯒꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯨꯗꯒꯤ ꯏꯆꯥ ꯑꯇꯣꯝꯕꯒ ꯏꯃꯧꯒꯁꯨ ꯇꯧꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯅꯤꯡꯕ ꯀꯌꯥ ꯉꯥꯡꯅꯤꯡꯕ ꯀꯌꯥ ꯐꯥꯖꯤꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ, ꯃꯈꯣꯏꯇꯕꯨ ꯍꯔꯥꯎꯅ ꯂꯩꯖꯔꯗꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯊꯣꯛꯂꯕꯗꯤ ꯂꯩꯀꯥꯏꯁꯤꯅ ꯑꯩꯈꯣꯏꯅꯤꯕꯨ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ? ꯃꯆꯥ ꯃꯃꯧ ꯇꯤꯟꯅꯕ ꯌꯥꯗꯕꯅꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯍꯥꯏꯅꯈꯤꯗꯧꯔꯤꯕꯅꯤꯗꯣ꯫ ꯍꯦ ꯏꯁꯣꯔ, ꯂꯨꯈ꯭ꯔꯦꯗꯀꯣ꯫ ꯃꯅꯤꯅ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯌꯥꯔꯦ ꯇꯣꯛꯂꯣ, ꯃꯈꯥ ꯇꯥꯔꯛꯂꯅꯨ ꯍꯥꯏꯅ ꯈꯥꯝꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯊꯦꯡꯂꯅꯤ, ꯑꯗꯨꯅ ꯍꯌꯦꯡꯗꯣ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯤ ꯍꯥꯏꯕꯗꯣ ꯑꯩ ꯆꯞ ꯆꯥꯅ ꯏꯆꯥ ꯑꯇꯣꯟꯒ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ꯫ ꯃꯗꯨꯗ ꯑꯩ ꯁꯥꯎꯁꯨ ꯁꯥꯎꯔꯣꯏ, ꯁꯨꯞꯅꯒꯤ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯈꯪꯗꯣꯛꯂꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯕꯒꯤ ꯃꯔꯩ ꯍꯦꯛ ꯑꯣꯏꯔꯝꯂꯕ ꯑꯩꯗꯤ ꯈꯥꯝꯃꯣꯏ, ꯈꯥꯝꯕꯒꯤ ꯋꯥꯁꯨ ꯂꯩꯇꯦ꯫ ꯆꯠꯅꯤꯡꯂꯕꯗꯤ ꯆꯠꯂꯣ ꯍꯥꯏꯈꯤꯅꯤ, ꯑꯩꯒꯤ ꯉꯝꯅꯕ ꯍꯤꯡꯅꯕ ꯍꯥꯏꯗꯨꯅꯤ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯊꯦꯡꯂꯅꯤ, ꯑꯗꯨꯅ ꯍꯌꯦꯡꯗꯤ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯤ ꯍꯥꯏꯕꯗꯣ ꯑꯩ ꯆꯞ ꯆꯥꯅ ꯏꯆꯥ ꯑꯇꯣꯟꯒ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ꯫ ꯃꯗꯨꯗ ꯑꯩ ꯁꯥꯎꯁꯨ ꯁꯥꯎꯔꯣꯏ, ꯁꯨꯞꯅꯇꯒꯤ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯈꯪꯗꯣꯛꯂꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯕꯒꯤ ꯃꯔꯩ ꯍꯦꯛ ꯑꯣꯏꯔꯝꯂꯕ ꯑꯩꯗꯤ ꯈꯥꯝꯃꯣꯏ, ꯈꯥꯝꯕꯒꯤ ꯋꯥꯁꯨ ꯂꯩꯇꯦ꯫ ꯆꯠꯅꯤꯡꯂꯗꯤ ꯆꯠꯂꯣ ꯍꯥꯏꯈꯤꯅꯤ, ꯑꯩꯒꯤ ꯉꯝꯅꯕ ꯍꯤꯡꯅꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯁꯤꯃꯗꯤ ꯄꯣꯊꯥꯅꯔꯤ꯫ ꯅꯣꯡ ꯉꯥꯜꯂꯦ꯫ ꯃꯅꯤ ꯃꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯆꯥꯕꯨ ꯊꯣꯔꯛꯄ ꯉꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯂꯦꯝꯕ ꯑꯃꯗꯤ ꯋꯥꯡꯂꯩꯃ ꯈꯥꯎ ꯃꯆꯥ ꯑꯃ ꯌꯥꯜꯂꯒ ꯊꯕꯛ ꯆꯠꯀꯗꯧꯕꯒꯤ ꯃꯑꯣꯡꯗ ꯊꯣꯔꯛꯂꯦ꯫ ꯃꯄꯥ ꯎꯕꯗ ꯂꯦꯝꯕꯅ
ꯃꯣꯏꯒꯤ ꯃꯄꯥꯝꯗ ꯂꯨꯍꯣꯡꯕ ꯑꯃ ꯌꯥꯎꯔꯨꯗ ꯌꯥꯗ꯭ꯔꯦ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯅ ꯍꯜꯂꯛꯂꯒꯦ ꯊꯕꯛ ꯆꯠꯀꯗꯕ ꯂꯩꯔꯕꯗꯤ ꯉꯔꯥꯡꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯄꯥꯎꯁꯤ ꯈꯨꯌꯧꯅꯅ ꯐꯪꯉꯤ ꯈꯨꯗꯛꯇ ꯆꯦꯟꯕꯒ ꯍꯣꯡꯕ ꯑꯣꯏꯕ ꯖꯥꯠꯅꯤ ꯑꯗꯨꯅ ꯉꯔꯥꯡꯗꯤ ꯈꯪꯗꯕ ꯃꯅꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯐꯥꯖꯤꯟꯗꯨꯅ ꯐꯖꯅ ꯈꯨꯝꯂꯛꯏ ꯐꯔꯦ ꯐꯔꯦ ꯆꯠꯂꯨꯔꯣ ꯆꯠꯂꯨ ꯏꯔꯦꯟꯅ ꯆꯠꯂꯨ ꯋꯥꯡꯂꯩꯃ ꯃꯅꯦꯝꯗ ꯏꯃꯥ ꯊꯕꯛꯇꯤ ꯂꯣꯏꯅ ꯂꯣꯏꯔꯝꯂꯕꯅꯤ ꯆꯥꯛꯇꯤ ꯊꯣꯡꯕ ꯅꯪꯂꯝꯗ꯭ꯔꯦ ꯏꯃꯥꯅ ꯈꯔ ꯊꯣꯡꯕꯤꯍꯧꯔꯣ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯊꯣꯡꯒꯦ ꯆꯠꯊꯣꯛꯂꯨꯔꯣ ꯑꯁꯨꯝꯅ ꯆꯠꯈ꯭ꯔꯦ ꯃꯅꯤꯅ ꯑꯩꯅꯗꯤ ꯉꯁꯤ ꯂꯩꯈꯥꯏ ꯇꯥꯅ ꯋꯥꯔꯤ ꯇꯧꯒꯦꯅ ꯈꯜꯂꯨꯔꯒ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯃꯥꯒꯤ ꯑꯅꯤꯡꯕꯗ ꯇꯧꯅꯈ꯭ꯔꯦ ꯑꯣ ꯍꯌꯦꯡ ꯍꯜꯂꯛꯂꯒ ꯇꯧꯕꯤꯔꯣ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯏꯕꯦꯝꯍꯜ ꯃꯈꯨꯠꯇ ꯁꯤꯡꯖꯨ ꯃꯄꯣꯠ ꯈꯔ ꯄꯨꯔꯒ ꯂꯥꯛꯏ ꯏꯕꯦꯆꯧꯕꯤ ꯑꯣ ꯏꯕꯦꯆꯧꯕꯤ ꯂꯥꯎꯅꯦ ꯊꯣꯔꯛꯎ ꯂꯥꯎꯅꯦ ꯁꯦ ꯑꯩꯅ ꯁꯤꯡꯖꯨꯒꯤ ꯃꯄꯣꯠ ꯈꯔ ꯄꯨꯔꯛꯄꯅꯤ ꯃꯧꯗꯨ ꯁꯨꯍꯜꯂꯛꯎ ꯆꯥꯁꯤ ꯏꯆꯦ ꯅꯃꯧ ꯅꯨꯄꯤꯗꯤ ꯂꯩꯇꯦ ꯃꯄꯥꯝꯗ ꯆꯠꯈꯤꯌꯦ ꯆꯠꯈ꯭ꯔꯦꯗꯀꯣ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯧ ꯅꯍꯥꯁꯤꯡꯁꯤꯅ ꯃꯄꯥꯝ ꯆꯠꯅꯤꯡꯕꯁꯤꯗꯤꯀꯣ ꯂꯥꯎꯁꯦ ꯊꯥꯡ ꯑꯃ ꯄꯨꯊꯣꯔꯛꯎ ꯁꯤꯡꯖꯨꯁꯤ ꯑꯩ ꯌꯥꯟꯕ ꯍꯧꯔꯛꯂꯒꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯁꯤꯡꯖꯨ ꯃꯆꯜ ꯁꯦꯝꯂꯤꯉꯩ ꯏꯕꯦꯝꯍꯜꯅ ꯑꯁꯨꯝ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯔꯛꯏ ꯕꯦꯆꯧꯕꯤ ꯑꯩꯗꯤꯅꯦ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯁꯤ ꯌꯥꯝ ꯆꯝꯖꯕ ꯃꯕꯨꯛ ꯃꯔꯣꯟ ナꯏꯗꯕ ꯑꯉꯥꯡ ꯑꯣꯏꯅ ꯎꯔꯨꯔꯤ ꯑꯗꯨꯒꯗꯤ ꯃꯗꯨꯒꯤ ꯄꯨꯔꯥ ꯑꯣꯟꯅ ꯇꯩꯅꯕꯗ ꯂꯩꯔꯝꯃꯦꯗꯅ ꯀꯔꯤꯅꯣ ꯏꯆꯦꯅ ꯍꯥꯏꯗꯨꯕꯣ ꯑꯩ ꯏꯃꯧꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦ ꯃꯊꯧ ꯃꯁꯛ ꯈꯪꯉꯤ ꯌꯨꯝ ꯐꯖꯅ ꯀꯣꯏꯔꯤ ꯑꯁꯣꯏꯕ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦꯗ ꯅꯠꯇꯦ ꯏꯕꯦꯝꯃ ꯑꯩꯅ ꯃꯨꯟꯅ ꯌꯦꯡꯂꯕꯅꯤ ꯑꯩꯁꯨ ꯇꯨꯔꯦꯜ ꯇꯔꯦꯠꯀꯤ ꯏꯁꯤꯡ ꯊꯛꯂꯛꯂꯕ ꯅꯨꯄꯤꯅꯤꯅꯦ ꯃꯤꯁꯦ ꯈꯤꯇꯪ ꯌꯦꯡꯕꯗ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯅꯍꯥꯟꯅꯦ ꯅꯪꯁꯨ ꯂꯩꯔꯝꯗꯦ ꯑꯩꯅ ꯅꯣꯏꯒꯤꯗ ꯂꯥꯛꯂꯝꯕꯗꯣ ꯃꯗꯨꯗ ꯅꯈꯣꯏ ꯃꯧꯁꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯃꯥꯅ ꯌꯨꯝꯁꯤꯕꯨ ꯃꯧ ꯑꯣꯏꯅ ꯂꯥꯛꯄꯗꯒꯤ ꯃꯥꯁꯤ ꯋꯥꯕꯅ ꯂꯣꯏꯔꯦꯌꯦ ꯄꯨꯔꯥ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗꯨꯗꯒꯤ ꯍꯦꯜꯂꯦꯌꯦ ꯅꯈꯣꯏ ꯌꯨꯝꯁꯦ ꯁꯥꯊꯤꯕꯒꯤ ꯆꯥꯡꯁꯦ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯜꯂꯤ ꯌꯥꯝ ꯑꯣꯠꯄꯤ ꯅꯩꯕꯤꯌꯦꯌꯦ ꯅꯪꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯄꯟꯗꯅ ꯊꯤꯅ ꯆꯩ ꯉꯥꯡꯉꯤ ꯇꯥꯕ ꯉꯝꯗꯦꯅ ꯍꯥꯏ ꯑꯎꯟꯄꯣꯠ ꯌꯥꯝꯗꯦ ꯃꯤ ꯃꯃꯥꯡꯗ ꯏꯖꯠ ꯇꯥꯏ ꯍꯥꯏꯗꯨꯅ ꯌꯥꯝ ꯉꯥꯡꯉꯦꯌꯦ ꯅꯣꯏꯕꯨ ꯑꯗꯨꯃꯥꯏꯅ ꯀꯔꯤꯒꯤ ꯍꯥꯏꯕꯤꯔꯨꯔꯤꯅꯣꯅꯦ ꯃꯧꯗꯣ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈꯤꯗꯕꯅꯤ ꯃꯅꯤꯅ ꯋꯥꯁꯤ ꯇꯥꯔꯒ ꯏꯕꯦꯆꯧꯕꯤꯗ ꯁꯥꯎꯅ ꯍꯪꯂꯛꯏ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯦ ꯃꯃꯥ ꯅꯪ ꯏꯃꯧꯗ ꯑꯁꯤꯒꯨꯝꯕ ꯋꯥꯁꯤ ꯍꯥꯏꯔꯨꯕ꯭ꯔꯥ ꯍꯥꯏꯗꯦꯗ ꯑꯩ ꯑꯁꯤꯒꯨꯝꯕ ꯋꯥ ꯑꯃꯠꯇ ꯏꯃꯧꯗ ꯅꯣꯡꯃꯗ ꯊꯥꯈꯤꯕ ꯂꯩꯇꯦ ꯃꯄꯥꯝ ꯄꯜꯂꯒ ꯅꯣꯡꯃꯗꯁꯨ ꯉꯥꯡꯈꯤꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯂꯤ ꯍꯥꯏꯗꯨꯅ ꯑꯐꯕ ꯃꯔꯤ ꯑꯃ ꯊꯝꯅꯕ ꯍꯣꯠꯅꯖꯔꯤꯕꯅꯤ ꯑꯩꯗꯤ ꯑꯎꯟꯄꯣꯠꯀꯤ ꯃꯇꯥꯡꯗꯁꯨ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯏꯕꯦꯝꯍꯜ ꯃꯥꯅ ꯀꯥꯞꯂꯤꯕ ꯇꯦꯟꯗꯨ ꯄꯥꯜꯂꯦ ꯈꯪꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯖꯤꯟꯅ ꯀꯞꯁꯤꯜꯂꯛꯏ ꯑꯩꯗꯤ ꯑꯁꯦꯡꯕꯗꯨꯗ ꯍꯥꯏꯖꯕꯅꯤꯀꯣ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯧ ꯅꯍꯥꯁꯤꯡꯁꯦ ꯌꯥꯝ ꯉꯝꯃꯕꯅꯤ ꯑꯩꯗꯤ ꯍꯧꯕꯗꯒꯤ ꯍꯧꯅ ꯅꯆꯥ ꯅꯃꯧꯒꯤ ꯁꯨꯞꯂꯤ ꯄꯥꯏꯗꯨꯅ ꯍꯤꯅꯥꯎ ꯁꯨꯝꯍꯧ ꯍꯥꯏꯈ꯭ꯔꯤꯕꯗꯨꯅꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯅꯪꯅ ꯐꯔꯤꯕꯅꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯅꯊꯛ ꯀꯥꯕꯤꯔꯦꯗꯣ ꯁꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯇꯣꯉꯥꯟꯅ ꯆꯥꯅꯤꯡꯕ ꯇꯣꯉꯥꯟꯅ ꯃꯅꯤꯡ ꯇꯧꯗꯨꯅ ꯂꯩꯅꯤꯡꯕ ꯑꯗꯨꯒꯤꯅꯤ ꯑꯇꯩ ꯀꯔꯤꯝꯇꯒꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯤ ꯊꯥꯖꯧ ꯌꯨꯝꯁꯤꯗꯒꯤ ꯊꯣꯛꯈꯤꯒꯦ ꯍꯥꯏꯔꯗꯤ ꯀꯔꯤꯅꯣ ꯃꯔꯝ ꯑꯃ ꯄꯤꯐꯝ ꯊꯣꯛꯇ꯭ꯔꯣ ꯑꯗꯨꯅꯦ ꯇꯧꯔꯤꯁꯤ ꯃꯅꯤ ꯁꯥꯎꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯌꯦꯡ ꯇꯥꯔꯦꯗꯅ ꯌꯨꯝꯁꯤꯗ ꯁꯨꯃꯥꯏꯅ ꯁꯨꯔꯨ ꯂꯩꯁꯤꯟꯗꯨꯅ ꯂꯩꯕꯗꯤ ꯑꯩꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ ꯏꯕꯦꯆꯧꯕꯤ ꯑꯩꯗꯤ ꯍꯥꯏꯕꯤꯗꯤ ꯍꯥꯏꯅꯤ ꯌꯨꯝꯁꯤ ꯄꯨꯔꯥ ꯀꯔꯤꯅꯣꯃ ꯇꯧꯔꯦꯀꯣ ꯅꯃꯧ ꯅꯨꯄꯤꯁꯤ ꯂꯥꯛꯄꯗꯒꯤ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯦ ꯑꯩꯗꯤ ꯅꯈꯣꯏꯗ ꯂꯥꯛꯇꯧꯒ ꯇꯜꯂꯦ ꯅꯃꯧ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯐꯠ ꯂꯥꯛꯂꯕꯗꯤ ꯌꯧ ꯇꯧꯅꯗꯧ ꯃꯥꯜꯂꯦ ꯑꯩꯗ ꯍꯟꯖꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯩꯖꯥꯎ ꯊꯥꯔꯝꯂꯒ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯦꯝꯃꯈꯣꯏꯁꯨ ꯍꯜꯂꯛꯂꯦ ꯃꯅꯤꯅ ꯅꯆꯥꯅꯨꯄꯥꯗꯨ ꯀꯧꯔꯣ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯈꯣꯗ ꯌꯨꯝ ꯌꯧꯔꯛꯄꯗꯁꯨ ꯉꯥꯏꯔꯤ ꯋꯥꯔꯝꯒꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯈꯤꯁꯅꯨ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯕꯦꯆꯧꯕꯤꯗ ꯆꯥꯍꯥꯎ ꯈꯦꯔ ꯍꯧꯗꯨꯅ ꯃꯈꯣꯏ ꯃꯔꯤꯒꯤ ꯄꯥꯇ꯭ꯔ ꯑꯃꯃꯝꯗ ꯍꯥꯞꯂꯗꯨꯅ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯆꯥ ꯃꯃꯧꯁꯨ ꯀꯧꯊꯣꯛꯇꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯆꯥꯃꯤꯟꯅꯩ ꯃꯅꯤꯅ ꯆꯥꯅ ꯈꯣꯜ ꯋꯥꯎꯔꯞ ꯇꯧꯅ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯏ ꯃꯧ ꯅꯪꯕꯨ ꯅꯃꯥꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩ ꯍꯥꯏꯕꯅꯣ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯏꯄꯥꯗ ꯍꯥꯏ ꯂꯩꯀꯥꯏꯗ ꯍꯥꯏꯗꯧ ꯁꯔꯨꯛ ꯂꯩꯀꯥꯏꯅ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯀꯣꯛꯍꯟꯕ ꯈꯛ ꯉꯝꯃꯤ ꯅꯣꯛꯅ ꯆꯝꯅꯔꯛꯀꯦꯗꯅꯤ ꯋꯥꯡꯂꯩꯃꯅ ꯀꯔꯤ ꯃꯇꯥꯡꯒꯤ ꯋꯥꯔꯤꯅꯣ ꯍꯥꯏꯁꯦ ꯑꯩꯗꯤ ꯋꯥꯈꯜ ꯇꯥꯗ꯭ꯔꯦꯕꯣ ꯀꯅꯥꯗ ꯀꯔꯤꯁꯨ ꯍꯥꯏꯈꯤꯕ ꯂꯩꯇꯦꯅ ꯈꯜꯂꯤ ꯀꯔꯤ ꯃꯔꯝꯒꯤ ꯋꯥꯔꯤꯅꯣ ꯏꯃꯥ ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯃꯅꯦꯝꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯉꯤ ꯃꯅꯤꯅ ꯇꯥꯞ ꯑꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯑꯩ ꯍꯥꯏꯒꯦꯁꯦ ꯅꯃꯥꯅ ꯅꯪꯁꯤ ꯌꯥꯝ ꯑꯣꯠꯂꯤ
ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯜꯂꯤ ꯌꯥꯝ ꯋꯥꯏ ꯅꯈꯣꯏꯒꯤ ꯑꯥꯒꯤ ꯏꯃꯥ ꯕꯕꯥ ꯄꯟꯗꯨꯅ ꯆꯩ ꯊꯥꯡꯏ ꯑꯎꯟꯄꯣꯠꯁꯨ ꯌꯥꯝꯃꯤ ꯌꯥꯝꯗꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯉꯥꯡꯉꯦ ꯍꯥꯏꯗꯨꯅ ꯍꯥꯏꯌꯦ ꯍꯥꯏꯗꯅ ꯃꯤꯉꯣꯟꯗ ꯇꯝꯃꯦꯅ ꯄꯥꯎ ꯂꯥꯛꯏꯅꯦ ꯑꯁꯨꯝꯅ ꯄꯥꯎ ꯇꯝꯂꯛꯂꯤꯕ ꯏꯕꯦꯝꯍꯜꯒꯤ ꯃꯃꯤꯡꯗꯤ ꯄꯟꯗ꯭ꯔꯤ ꯃꯔꯝꯗꯤ ꯃꯃꯤꯡ ꯄꯜꯂꯨꯔꯒ ꯑꯃꯨꯛ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯤ ꯇꯥꯕꯗ ꯋꯥꯡꯂꯩꯃ ꯇꯨꯃꯤꯟꯅ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯁꯥꯎꯅꯤꯡꯅ ꯂꯥꯡꯇꯛꯅꯕ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯏꯃꯥ ꯃꯖꯦ ꯅꯣꯡꯃꯇ ꯅꯃꯧꯅ ꯌꯨꯝꯁꯤꯒꯤ ꯋꯥꯔꯤ ꯑꯃꯠꯇ ꯀꯅꯥꯗꯁꯨ ꯁꯥꯈꯤꯕ ꯂꯩꯇꯦ ꯑꯗꯨꯒ ꯅꯣꯡꯃꯇ ꯏꯃꯥꯅ ꯑꯩꯒꯤ ꯏꯄꯥꯝ ꯄꯟꯗꯨꯅ ꯑꯃꯗꯤ ꯑꯩꯒꯤ ꯑꯎꯟꯄꯣꯠꯀꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯆꯩ ꯊꯥꯡꯈꯤꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯅ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝ ꯑꯃ ꯃꯤꯉꯣꯟꯗ ꯁꯟꯗꯣꯛꯇꯣꯏꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯋꯥꯡꯂꯩꯃ ꯃꯅꯦꯝꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯒꯤ ꯑꯣꯟꯅꯕꯗ ꯑꯩꯅ ꯇꯥꯔꯤꯁꯤꯅ ꯀꯝꯗꯧꯕꯅꯣ ꯑꯩꯒꯤ ꯃꯔꯝꯗ ꯏꯃꯥꯅ ꯃꯤꯉꯣꯟꯗ ꯐꯠꯇꯕ ꯌꯥꯝ ꯉꯥꯡꯉꯦꯅ ꯍꯥꯏ ꯑꯩꯗꯤ ꯏꯃꯥꯒꯤ ꯑꯃꯗꯤ ꯌꯨꯝꯁꯤꯒꯤ ꯁꯦꯕ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯌꯦꯛꯅꯕꯒꯨꯝꯅ ꯃꯤꯉꯣꯟꯗ ꯐꯠꯇꯅ ꯁꯟꯗꯣꯛꯄꯤꯔꯤꯅꯣ ꯂꯦꯝꯕꯁꯨ ꯋꯥꯔꯧꯅ ꯍꯥꯏꯔꯛꯏ ꯃꯖꯦ ꯏꯃꯥ ꯑꯁꯦꯡꯕꯅꯤ ꯅꯃꯧꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯗꯣ ꯑꯩꯁꯨ ꯃꯤꯅ ꯍꯥꯏꯔꯛꯄꯗꯤ ꯌꯥꯝ ꯇꯥꯈ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯍꯥꯏꯔꯛꯂꯤꯕ ꯍꯥꯏꯁꯦ ꯌꯨꯝꯁꯤꯒꯤ ꯃꯤꯅ ꯇꯝꯕꯒꯤ ꯅꯠꯇꯕ꯭ꯔꯅꯤ ꯏꯄꯥꯗꯤ ꯍꯧꯕꯗꯒꯤ ꯍꯥꯏꯔꯤꯕꯗꯨ ꯏꯃꯨꯡꯁꯤꯗ ꯃꯥꯂꯣꯝ ꯊꯝꯅꯕ ꯌꯥꯔꯣꯏ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯗꯤ ꯑꯩ ꯁꯤ ꯅꯨꯡꯉꯥꯏꯇꯦ ꯗꯣꯡ ꯗꯣꯡ ꯐꯣꯡꯗꯣꯛꯅꯔꯒ ꯋꯥꯈꯜ ꯇꯥꯅ ꯁꯥꯟꯇꯤꯗ ꯂꯩꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯅꯗ꯭ꯔꯕꯗꯤ ꯏꯄꯥꯅ ꯅꯨꯡꯉꯥꯏꯇꯕ ꯅꯪꯅ ꯈꯪꯕ ꯍꯧꯅꯗꯦ ꯑꯗꯒꯤ ꯅꯪꯅ ꯅꯨꯡꯉꯥꯏꯇꯕꯗꯨꯅ ꯅꯪꯅ ꯍꯥꯏꯗꯣꯛꯇ꯭ꯔꯕꯗꯤ ꯏꯄꯥꯅ ꯀꯔꯝꯍꯥꯏꯅ ꯈꯪꯒꯅꯤ ꯏꯕꯦ ꯆꯥꯎꯕꯤꯅ ꯃꯃꯧꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ ꯃꯧ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯗꯨꯕꯨ ꯑꯩꯅ ꯍꯥꯏꯌꯦꯗꯅ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯇꯝꯂꯛꯂꯤꯕꯅꯣꯅꯦ ꯋꯥꯡꯂꯩꯃ ꯀꯔꯤ ꯈꯨꯝꯁꯤꯒꯦ ꯍꯥꯏꯕꯒꯨꯝ ꯇꯨꯃꯤꯟꯅ ꯉꯥꯛꯇꯪ ꯈꯜꯂꯕ ꯇꯨꯡꯗ ꯏꯃꯥ ꯑꯩꯅ ꯃꯤꯁꯛꯇꯨ ꯊꯥꯛꯂꯗꯤ ꯏꯃꯥ ꯍꯣꯏꯅꯁꯨ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯗ ꯃꯅꯤꯅ ꯍꯥꯏꯌꯨꯅꯦ ꯑꯔꯥꯟꯕꯗꯨ ꯂꯣꯠꯁꯤꯜꯂꯒ ꯁꯥꯟꯇꯤ ꯂꯥꯛꯀꯗꯕ ꯅꯠꯇꯦꯅꯦ ꯑꯆꯨꯝꯕ ꯑꯁꯦꯡꯕꯗꯣ ꯍꯥꯏꯅꯔꯒ ꯊꯃꯣꯏ ꯁꯦꯡꯅꯔꯕꯇꯗ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯏꯃꯨꯡꯁꯤꯗ ꯌꯨꯔꯤꯕ ꯇꯤꯡꯈꯪꯁꯦ ꯁꯠꯇꯣꯛꯂꯕꯇꯗ ꯁꯥꯟꯇꯤ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯏꯄꯥ ꯁꯠꯇꯣꯛꯀꯦ ꯀꯅꯥꯅꯣ ꯍꯥꯏ ꯏꯃꯥꯅ ꯏꯟꯗꯣꯝꯆꯥ ꯏꯕꯦꯝꯍꯜꯗ ꯑꯩꯅ ꯅꯈꯣꯏꯁꯦ ꯊꯤꯅ ꯇꯧꯏ ꯁꯦꯕꯥ ꯇꯧꯕꯤꯗꯦ ꯆꯥꯛ ꯐꯥꯎ ꯄꯨꯛ ꯊꯟꯅ ꯄꯤꯖꯗꯦ ꯆꯖꯤꯛ ꯆꯅꯥꯏꯒꯁꯦ ꯆꯥꯎ ꯍꯥꯏꯗꯨꯅ ꯊꯣꯛ ꯍꯦꯛꯇ ꯄꯤꯁꯤꯜꯂꯛꯏ ꯀꯧ ꯉꯥꯡꯗꯅꯁꯨ ꯇꯧꯗꯦ ꯑꯩ ꯂꯧꯔꯨꯕꯗꯒꯤ ꯏꯃꯨꯡ ꯀꯥꯏ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯦꯅ ꯍꯥꯏꯔꯝꯃꯦ ꯍꯥꯏ ꯋꯥꯁꯤ ꯇꯥꯕꯗ ꯃꯅꯤ ꯁꯥꯎꯅ ꯏꯕꯦ ꯆꯥꯎꯕꯤꯗ ꯍꯪꯂꯛꯏ ꯑꯩ ꯃꯃꯥ ꯅꯪ ꯏꯇꯩꯃ ꯏꯕꯦꯝꯍꯜꯗ ꯑꯁꯨꯃꯥꯏꯅ ꯇꯝꯂꯨꯕ꯭ꯔꯥ ꯇꯝꯗꯦ ꯑꯩ ꯏꯃꯧꯒꯤ ꯐꯠꯇꯕ ꯋꯥ ꯑꯃꯠꯇ ꯀꯅꯥꯗ ꯇꯝꯈꯤꯕ ꯂꯩꯇꯦ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯏꯃꯧꯗꯤ ꯐꯩ ꯍꯥꯏꯗꯨꯅ ꯊꯥꯒꯠꯆꯕ ꯈꯛꯇꯅꯤ ꯑꯩ ꯃꯥꯒꯤ ꯐꯠꯇꯕ ꯋꯥ ꯑꯃꯠꯇ ꯅꯣꯡꯃꯇ ꯀꯅꯥꯗꯁꯨ ꯍꯥꯏꯈꯤꯗꯦꯅ ꯂꯦꯝꯕꯅ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏꯁꯨ ꯏꯃꯥꯅ ꯗꯨꯛ ꯅꯨꯡꯉꯥꯏꯇꯕꯕꯨ ꯃꯤꯉꯣꯟꯗ ꯍꯥꯏꯗꯧ ꯁꯔꯨꯛ ꯑꯩꯈꯣꯏꯗ ꯍꯥꯏꯕꯗꯤ ꯀꯔꯤ ꯀꯥꯏꯒꯦ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯖꯔꯝꯗ꯭ꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕꯗꯣ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤ ꯃꯅꯤꯅ ꯑꯣ ꯑꯩ ꯋꯥꯈꯜ ꯇꯥꯔꯦ ꯏꯇꯩꯃ ꯏꯕꯦꯝꯍꯜꯒꯤ ꯂꯤꯂꯥ ꯉꯥꯛꯇꯅꯤ ꯌꯨꯝꯁꯤꯗ ꯁꯥꯟꯅꯔꯝꯂꯤꯕꯁꯤꯗꯤ ꯅꯃꯥꯗꯅ ꯃꯧ ꯍꯨꯟꯗꯨꯅ ꯇꯝꯁꯤꯟ ꯑꯗꯨꯒ ꯃꯧꯗꯅ ꯅꯃꯥ ꯑꯃꯨꯛ ꯍꯨꯟꯗꯨꯅ ꯇꯝꯁꯤꯜꯂꯒ ꯏꯃꯨꯡꯁꯤ ꯂꯤꯂꯥ ꯁꯥꯟꯅꯔꯝꯂꯤꯕꯅꯤꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯁꯦꯜ ꯀꯔꯤꯅꯣ ꯈꯪꯗꯅ ꯃꯥꯒꯤ ꯂꯥꯡꯗ ꯊꯨꯅꯔꯝꯂꯤꯕꯅꯦ ꯈꯪꯒꯅꯤ ꯐꯩ ꯍꯧꯖꯤꯛꯃꯛ ꯆꯠꯂꯒ ꯑꯩ ꯆꯞ ꯆꯥꯅ ꯉꯥꯡꯅꯔꯨꯒꯦ ꯍꯦꯔꯥ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯄꯗꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯈꯥꯝꯃꯤ ꯃꯈꯣꯏ ꯃꯄꯥ ꯇꯍꯥꯈꯤ ꯀꯨꯝꯁꯤꯁꯦ ꯃꯇꯨꯡ ꯇꯧꯔꯛꯇꯅꯕ ꯃꯑꯣꯡꯗ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯍꯧꯁꯤ ꯀꯔꯤ ꯇꯧꯁꯤꯒꯦꯗꯣ ꯑꯃꯨꯛꯇ ꯈꯟꯅꯈꯤꯁꯤ ꯇꯞꯊꯕꯤꯀꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯃꯈꯣꯏ ꯃꯁꯦꯟ ꯅꯨꯡꯉꯥꯏꯅꯗꯕ ꯅꯠꯇꯦ ꯃꯤꯅ ꯁꯥꯟꯅꯕꯤꯕꯅꯤ ꯍꯨ ꯀꯥꯝꯁꯤꯟꯕꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯅꯔꯤ ꯃꯅꯤꯅ ꯅꯍꯥꯟꯋꯥꯏ ꯏꯇꯩꯃ ꯊꯝꯕꯥꯜꯒꯤꯗ ꯏꯇꯩꯃ ꯏꯕꯦꯝꯍꯜꯅ ꯇꯣꯏꯅ ꯇꯤꯟꯅ ꯁꯜꯂꯝꯃꯤꯗꯨꯗꯤ ꯑꯩꯈꯣꯏꯗ ꯇꯧꯔꯤꯕꯁꯤ ꯁꯨꯃꯥꯏꯅ ꯃꯤꯒꯤ ꯏꯃꯨꯡꯗꯨꯗ ꯇꯧꯔꯒ ꯊꯨꯒꯥꯏꯈꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯀꯥꯏꯒꯦ ꯇꯧꯔꯝꯂꯤꯕꯁꯤꯅꯤ ꯂꯦꯝꯕꯅ ꯃꯖꯦ ꯏꯃꯥꯅ ꯍꯥꯏꯗꯧꯅ ꯀꯩꯅꯣꯃ ꯈꯟꯅꯁꯤ ꯑꯁꯨꯛ ꯂꯨꯅ ꯈꯟꯕꯤꯔꯒ ꯌꯨꯝ ꯀꯥꯏꯅꯕ ꯁꯤꯜꯂꯝꯕ ꯑꯁꯨꯛ ꯐꯠꯇꯕ ꯅꯨꯄꯤ ꯑꯍꯜ ꯑꯣꯏꯔꯕꯁꯨ ꯁꯥꯒꯤ ꯊꯃꯣꯏ ꯄꯥꯟꯕꯤ ꯍꯥꯏꯕꯗꯣ ꯃꯣꯏꯁꯤꯅꯤ ꯃꯆꯥ ꯃꯃꯧꯁꯨ ꯂꯣꯏꯅꯕ ꯌꯥꯗꯗꯥꯏ ꯄꯪꯈꯠꯇ ꯈꯟꯅꯕꯗꯥꯏ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯁꯤꯗ ꯆꯪꯍꯟꯗꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯅ ꯊꯧꯔꯥꯡ ꯑꯃ ꯌꯥꯠꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯋꯥꯡꯂꯩꯃꯅ ꯏꯕꯦꯝꯍꯜꯕꯨ ꯄꯥꯛꯅꯝꯒ ꯁꯤꯡꯖꯨꯒ ꯆꯥꯁꯤꯜꯂꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯨꯔꯦ ꯏꯕꯦꯝꯍꯜꯁꯨ ꯍꯔꯥꯎꯅ ꯂꯥꯛꯇꯨꯅ ꯐꯝꯂꯔꯦ ꯄꯨꯈꯝ ꯁꯣꯟꯅ ꯁꯤꯡꯖꯨ ꯑꯃꯗꯤ ꯄꯥꯛꯅꯝꯗꯨ ꯆꯥꯅꯕ ꯋꯥꯡꯂꯩꯃꯅ ꯄꯨꯊꯣꯔꯛꯇꯨꯅ ꯊꯝꯂꯔꯦ ꯑꯁ ꯅꯪꯒꯤꯁꯤꯗꯤ ꯍꯥꯎꯔꯅꯤꯗ ꯂꯩꯀꯥꯏꯁꯤꯗ ꯏꯃꯧꯗꯧꯅ ꯐꯕ ꯃꯧ ꯑꯝꯇ ꯍꯦꯛ ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯏ ꯋꯥꯡꯂꯩꯃꯁꯨ ꯅꯣꯛꯁꯤꯜꯂꯤ ꯏꯟꯗꯣꯝꯆꯥ ꯉꯁꯤꯗꯤ ꯅꯆꯥꯅꯨꯄꯥꯒ ꯑꯩꯒꯗꯅꯤ ꯌꯨꯝꯁꯤ ꯂꯩꯔꯤꯁꯦ ꯏꯃꯥꯒ ꯕꯥꯖꯤꯒꯁꯨ ꯁꯣꯔꯥꯠ ꯑꯃ ꯆꯠꯈꯤ ꯍꯜꯂꯛꯈꯤꯔꯣꯏ ꯑꯗꯨꯅ ꯋꯥꯔꯤꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯥꯟꯅꯔꯒ ꯐꯝꯈꯤꯁꯤꯀꯣ ꯃꯅꯦ ꯃꯀꯨ ꯂꯩꯇꯦ ꯇꯥꯕꯗ ꯏꯕꯦꯝꯍꯜ ꯊꯃꯣꯏ ꯃꯀꯥ ꯂꯥꯝꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯍꯧꯅꯕꯤꯗꯣ ꯍꯧꯔꯛꯏ ꯃꯧ ꯅꯪꯁꯤ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯁꯩꯇ ꯁꯩꯇꯅ ꯁꯥꯈꯤ
ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯔꯝꯂꯕꯗꯤ ꯅꯤꯡꯊꯧꯀꯣꯜꯒꯤ ꯂꯩꯃꯗꯧꯅ ꯊꯝꯒꯗꯕꯅꯤ꯫ ꯅꯪꯗꯤ ꯊꯕꯛ ꯐꯩ, ꯅꯊꯧꯅꯥ ꯂꯩ, ꯑꯗꯨꯕꯨ ꯅꯪꯒꯤ ꯑꯋꯥꯠꯄ ꯑꯃ ꯍꯥꯏꯌꯨ ꯍꯥꯏꯔꯒꯗꯤ ꯅꯪ ꯅꯔꯥꯏꯕꯛꯁꯤ ꯊꯤꯈ꯭ꯔꯦ꯫ ꯑꯁꯨꯛ ꯐꯠꯇꯕ ꯅꯅꯦꯝ ꯑꯃ ꯐꯪꯕꯁꯤꯕꯨ, ꯑꯗꯨꯕꯨꯔꯣ ꯅꯕꯥꯅꯤꯅ ꯍꯟꯗꯛ ꯅꯄꯥꯝ ꯆꯠꯂꯨꯕꯗꯣ ꯑꯗꯨꯗ ꯅꯈꯣꯏ ꯂꯩꯇ꯭ꯔꯤꯉꯩꯗ ꯂꯩꯀꯥꯏꯁꯤꯒꯤ ꯅꯨꯄꯤ ꯑꯩꯈꯣꯏ ꯈꯔ ꯄꯨꯟꯕꯗ ꯅꯅꯦꯝꯕꯣꯛꯁꯤꯅ ꯅꯪ ꯍꯨꯟꯕ ꯃꯌꯥꯝꯁꯦ ꯑꯩꯗꯤꯅꯦ ꯇꯥꯕ ꯉꯝꯗꯕꯅ ꯃꯤ ꯃꯃꯥꯡꯗꯨꯗ ꯏꯀꯥꯏꯖꯕꯅ꯫ ꯋꯥꯡꯂꯩ ꯃꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯌꯥꯝ ꯉꯛꯄ ꯁꯥꯗꯨꯅ ꯍꯪꯖꯤꯜꯂꯤ꯫ ꯑꯩ ꯃꯔꯝꯗ ꯏꯃꯥꯅ ꯀꯔꯤ ꯍꯥꯏꯔꯝꯃꯤ ꯏꯗꯣꯝꯆꯥ? ꯀꯔꯤꯗꯤ ꯑꯣꯏꯔꯨꯅꯤ, ꯅꯪꯁꯦ ꯌꯨꯝ ꯄꯥꯟꯒꯦꯅ ꯂꯥꯛꯄ ꯅꯨꯄꯤ ꯅꯠꯇꯦꯌꯦ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟ ꯈꯝꯖꯤꯟꯅꯤꯁꯨ ꯈꯪꯗꯦ, ꯀꯥꯗꯅ ꯂꯩꯌꯦꯌꯦ꯫ ꯃꯆꯥꯅꯨꯄꯥꯗꯣ ꯅꯪꯅ ꯃꯍꯩꯅ ꯐꯥꯈ꯭ꯔꯦꯌꯦ, ꯃꯥꯒꯤ ꯋꯥꯒ ꯑꯃꯠꯇ ꯂꯧꯈꯤꯗ꯭ꯔꯦ, ꯅꯪꯒꯤ ꯈꯨꯗꯣꯝꯕꯤꯗ ꯆꯠꯈ꯭ꯔꯦꯌꯦ꯫ ꯑꯩꯗꯤ ꯍꯥꯏꯕꯤꯕꯅꯤ, ꯅꯃꯧ ꯅꯨꯄꯤ ꯑꯍꯟꯗꯨꯁꯨ ꯇꯥꯟꯊꯣꯛꯈ꯭ꯔꯦ, ꯐꯅ ꯑꯍꯜꯁꯨ ꯑꯣꯏꯔꯛꯂꯦ, ꯅꯪꯅ ꯐꯠꯇꯦꯅ ꯍꯨꯜꯂꯤꯕ ꯅꯆꯥ ꯅꯃꯧꯗꯨꯅ ꯅꯪꯒꯤ ꯅꯥꯕꯗ ꯁꯦꯕꯥ ꯇꯧꯗꯧꯔꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯒꯅꯨ ꯍꯥꯏꯗꯅ ꯈꯥꯝꯕꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯤꯟꯗꯣ ꯂꯦꯞꯄꯒ ꯌꯥꯕꯖꯥꯠ ꯅꯠꯇꯦꯍꯦ꯫ ꯁꯦ ꯌꯨꯝꯁꯤꯗꯗꯤ ꯂꯦꯝꯕꯒꯤ ꯃꯃꯥꯡꯗꯅꯦ ꯐꯖꯅꯕꯒꯤ ꯋꯥꯅꯤ, ꯅꯪꯒꯤ ꯅꯇꯨꯡꯗ ꯅꯃꯥꯅ ꯇꯧꯔꯤꯁꯤꯡꯁꯤꯗꯤ ꯑꯩ ꯀꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ꯫ ꯋꯥꯡꯂꯩ ꯃꯁꯨ ꯏꯕꯦꯝꯍꯜꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯃꯨꯟꯅ ꯇꯥꯁꯤꯜꯂꯤ꯫ ꯀꯌꯥꯗ ꯃꯥꯅ ꯉꯥꯡꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯖꯩ, ꯑꯗꯨꯒ ꯍꯪꯂꯛꯏ, ꯑꯁꯦꯡꯕꯒꯤ ꯑꯗꯨꯃꯥꯏꯅꯃꯛ ꯍꯥꯏꯕ꯭ꯔꯅꯦ ꯏꯗꯣꯝꯆꯥ? ꯍꯥꯏꯔꯤꯕꯅꯤ, ꯑꯩꯗꯤ ꯅꯪꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯕꯤꯗꯕꯅ ꯊꯃꯣꯏꯁꯦ ꯀꯥꯏꯕꯤꯕꯖꯥꯠꯅꯤ꯫ ꯅꯪꯗꯤ ꯑꯩꯒꯤ ꯄꯣꯛꯆꯕ ꯏꯆꯥꯅꯨꯄꯤꯒꯨꯝ ꯑꯩꯅ ꯈꯟꯖꯔꯤꯕꯅꯤꯗꯣ꯫ ꯃꯈꯣꯏꯒꯤ ꯋꯥꯔꯤꯁꯤ ꯉꯁꯥꯏꯗꯒꯤ ꯂꯦꯝꯕꯁꯨ ꯊꯕꯛ ꯇꯧꯁꯤꯟꯅꯕ ꯁꯥꯗꯨꯅ ꯃꯨꯟꯅ ꯇꯥꯔꯤꯕꯅꯤ꯫ ꯏꯗꯣꯝꯆꯥ, ꯑꯗꯨꯝꯅ ꯍꯦꯛ ꯏꯃꯥꯅ ꯍꯥꯏꯕ, ꯑꯩꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯥꯛꯇꯅ ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯖꯕꯕꯨ ꯑꯁꯤꯒꯨꯝꯕ ꯕꯗꯅꯥꯝ ꯆꯥꯅꯕ ꯑꯣꯏꯔꯝꯂꯕꯀꯣ? ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯏꯅꯦꯝꯁꯤꯗꯤ ꯏꯅꯦꯝ ꯑꯣꯏꯔꯁꯨ ꯁꯨꯔꯨ ꯂꯩꯕꯅ ꯐꯒꯗꯧ ꯃꯥꯟꯁꯤꯜꯂꯦ꯫ ꯃꯥꯁꯨ ꯃꯧꯅ ꯀꯔꯤ ꯇꯧꯕ ꯉꯝꯃꯤ ꯈꯪꯖꯅꯕ꯫ ꯑꯗꯨꯕꯨ ꯏꯗꯣꯝꯆꯥ, ꯑꯩꯅ ꯇꯧꯗꯣꯏꯁꯤ ꯀꯔꯤꯅꯣ ꯑꯩ ꯈꯟꯐꯝ ꯈꯪꯗꯦ꯫ ꯏꯍꯦ, ꯑꯗꯨꯒꯤꯕꯨ ꯏꯄꯨꯡꯉꯣ ꯑꯁꯤ ꯄꯨꯔꯒ ꯀꯣꯛ ꯆꯠꯀꯣ, ꯌꯨꯝ ꯇꯣꯉꯥꯟꯅ ꯁꯥꯔꯒ ꯅꯨꯡꯉꯥꯏꯅ ꯀꯣꯝꯅ ꯍꯥꯏꯅ ꯍꯨꯝꯅ ꯂꯩꯊꯣꯛꯎꯁꯣ꯫ ꯅꯆꯦꯅ ꯇꯧꯈ꯭ꯔꯤꯗꯣ ꯃꯗꯨꯅ ꯃꯐꯔꯕꯅꯤ꯫ ꯅꯆꯦꯗꯨꯁꯨ ꯑꯩꯅ ꯐꯅꯕ ꯐꯖꯅꯗꯤ ꯇꯥꯛꯄꯤꯈꯤꯕꯅꯤ, ꯑꯗꯨꯅ ꯁꯤꯡꯗꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯁꯤꯅꯤ꯫ ꯁꯣꯝꯗ ꯊꯣꯡ ꯍꯥꯡꯈꯤꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯏꯕꯦꯝꯍꯜ ꯌꯦꯡꯊꯣꯔꯛꯏ꯫ ꯃꯅꯤꯒ ꯏꯕꯦꯆꯥꯎꯕꯤꯒ ꯀꯥꯗꯒꯤ ꯊꯣꯔꯛꯄꯗꯨ ꯎꯔꯦ꯫ ꯏꯕꯦꯝꯍꯜ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈ꯭ꯔꯦ꯫ ꯏꯆꯦ, ꯅꯪꯃꯛꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ, ꯑꯩꯅ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦꯅꯤ ꯈꯜꯂꯒ ꯑꯁꯨꯛ ꯂꯩꯈꯥ ꯇꯥꯔꯕ ꯊꯕꯛ ꯑꯃ ꯅꯪꯅ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯄꯥꯡꯊꯣꯛꯂꯝꯂꯕꯀꯣ? ꯏꯕꯦꯝꯍꯜ ꯏꯀꯥꯏꯕꯅ ꯃꯃꯥꯏꯗꯣ ꯉꯥꯡꯁꯪ ꯉꯥꯡꯈ꯭ꯔꯦ꯫ ꯆꯥꯒꯦ ꯇꯧꯔꯝꯕ ꯄꯥꯛꯅꯝ ꯃꯆꯦꯠꯇꯨ ꯃꯈꯨꯠꯇꯒꯤ ꯃꯌꯥꯗ ꯍꯨꯞꯄ ꯉꯝꯗ ꯂꯩꯕꯥꯛꯇ ꯊꯥꯗꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯠ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ, ꯏꯕꯦꯆꯥꯎꯕꯤ, ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯏꯃꯧꯗ ꯐꯥꯒꯤ ꯇꯧꯗꯨꯅ ꯄꯉꯥꯡ ꯉꯥꯡꯅꯔꯝꯃꯤꯅꯤ꯫ ꯏꯕꯦꯆꯥꯎꯕꯤ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ, ꯌꯥꯔꯦ, ꯃꯈꯥꯃꯨꯛ ꯇꯥꯔꯛꯂꯅꯨ, ꯑꯩ ꯂꯣꯏꯅ ꯈꯪꯏ꯫ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯝꯕ ꯏꯃꯨꯡꯁꯤꯕꯨ ꯅꯪꯅ ꯊꯨꯒꯥꯏꯒꯦꯅ ꯁꯤꯜꯂꯝꯕ ꯑꯁꯨꯛ ꯂꯩꯈꯥ ꯇꯥꯕ ꯏꯆꯦꯒꯤ ꯂꯤꯆꯠꯁꯦ ꯉꯟꯅ ꯈꯪꯍꯧꯗꯕꯁꯦ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ꯫ ꯏꯃꯧ ꯑꯍꯜꯁꯨ ꯅꯪꯒꯤ ꯊꯧꯏꯟꯁꯤꯡꯗ ꯆꯠꯈꯤꯕ ꯑꯣꯏꯔꯝꯕ, ꯃꯗꯨꯃꯛꯇꯗ ꯄꯦꯟꯗꯗꯨꯅ ꯏꯃꯧ ꯑꯇꯣꯝꯕꯤꯒ ꯏꯆꯥꯒꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒ ꯁꯦꯛꯇꯣꯛꯅꯍꯟꯒꯦ ꯊꯧꯔꯥꯡ ꯇꯧꯔꯝꯕ꯫ ꯏꯆꯦ ꯍꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯅꯪꯕꯨ ꯀꯧꯅꯤꯡꯗꯦ꯫ ꯃꯅꯤ ꯁꯥꯎꯅ ꯃꯈꯥ ꯇꯥꯔꯛꯏ, ꯏꯇꯩꯃ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩꯒꯤ ꯌꯨꯝ ꯑꯃꯗꯤ ꯌꯨꯝꯁꯤꯒ ꯀꯣꯏꯕꯁꯤꯗ ꯈꯣꯡꯒꯨꯜ ꯑꯃꯨꯛ ꯍꯟꯅ ꯇꯥꯕꯤꯔꯛꯂꯅꯨ꯫ ꯀꯥꯡꯈꯗ ꯂꯤꯟ ꯆꯪꯕ ꯐꯥꯔꯦ, ꯂꯤꯟꯗꯨ ꯐꯥꯔꯕꯗꯤ ꯀꯅꯥꯅꯁꯨ ꯌꯣꯛꯇꯨꯅ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯊꯝꯅꯗꯕꯅꯤ꯫ ꯂꯦꯝꯅ ꯍꯥꯏꯔꯤꯉꯩꯁꯤ ꯊꯣꯛꯄꯤꯈ꯭ꯔꯣ, ꯀꯨꯏꯁꯤꯜꯂꯛꯂꯕꯗꯤ ꯑꯐꯕꯈꯛ ꯑꯣꯏꯔꯛꯂꯔꯣꯏ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯇ ꯃꯅꯤ ꯑꯁꯨꯛ ꯁꯥꯎꯕ ꯃꯥꯏꯊꯣꯡ ꯎꯈꯤꯗ꯭ꯔꯤ꯫ ꯏꯕꯦꯝꯍꯜ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯔꯨ ꯂꯨꯞꯅ ꯆꯠꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯤ, ꯑꯗꯨꯒ ꯃꯅꯤꯒꯤ ꯏꯃꯨꯡꯅꯁꯨ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯧꯅꯔꯨꯗ꯭ꯔꯤ꯫ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯤꯗꯒꯤ ꯇꯝꯕ ꯌꯥꯕꯗꯤ ꯃꯤꯒꯤ ꯃꯁꯤꯡꯗꯒꯤ ꯏꯃꯨꯡ ꯀꯥꯏꯕ ꯀꯌꯥꯅꯤ, ꯑꯗꯨꯕꯨ ꯌꯨꯝꯗꯨꯗ ꯂꯩꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯄꯥꯝ ꯄꯥꯝꯅ ꯍꯥꯏꯗꯣꯛꯅꯕꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ꯫ ꯃꯤꯇꯣꯞꯀꯤ ꯈꯨꯠ ꯌꯥꯎꯔꯕꯗꯤ ꯏꯃꯨꯡ ꯁꯥꯟꯇꯤ ꯑꯣꯏꯔꯤ, ꯃꯔꯥꯏ ꯆꯥꯏꯊꯩ ꯍꯥꯏꯕꯁꯤꯅꯤ꯫